শাড়ি। বিস্তারিত মিনারুল ইসলামের তথ্যচিত্রে বাশিরুল আমিনের প্রতিবেদনে। বান্দরবানের জেলা প্রশাসক ইয়াসমিন পারভিন তিব্রিজি এক মতবিনিময় সভায় কলাগাছের ফাইবারের ব্যাপারটি শোনেন। বিভিন্ন জায়গায় তখন পরিত্যক্ত কলাগাছ থেকে সুতা তৈরির কথা শোনা যাচ্ছিল। তিনি ভাবলেন, বান্দরবানে যেহেতু প্রচুর কলাগাছ পাওয়া যায়, এখানে এরকম একটি উদ্ভাবনী প্রকল্প শুরু করা গেলে দারুণ হবে, উপকৃত হবেন স্থানীয়রা। তাই তিনি শুধু সুতা তৈরি নয়, ভাবলেন সরাসরি শাড়ি তৈরির কথা। জেলা প্রশাসন সূত্র জানায়, প্রাথমিকভাবে জেলার ৬৩টি গ্রামের ওপর সমীক্ষা করে কলাগাছের তন্তু উৎপাদন প্রকল্পের জন্য ৯টি পাড়া ও গ্রামকে নির্বাচন করা হয়। সে অনুযায়ী কাজ শুরু হয় ২০২১ সালের দিকে। পরে একই বছরের ১৬ ডিসেম্বর তন্তু উৎপাদন প্রকল্পের আনুষ্ঠানিক যাত্রা শুরু হয়। মৌলভীবাজারের হস্তশিল্প প্রশিক্ষক ও মণিপুরী শাড়ির কারিগর রাধা দেবীকে এই শাড়ি তৈরির জন্য আমন্ত্রণ জানানো হয়। তবে রাধা রানীর পাড়া প্রতিবেশীরা প্রথমে তাকে বাধা দিয়েছিলেন। তারা ভাবছিলেন, যদি এই শাড়ি তৈরিতে রাধারানী সফল না হন, তবে মণিপুরী শাড়ি শিল্পীদের মুখ ছোট হয়ে যাবে। তিনি এসব বাধা উপেক্ষা করেই বান্দরবানে আসেন। ১৫ দিনের অক্লান্ত পরিশ্রমে ১ কেজি কলার তন্তু থেকে তৈরি হয় দারুণ এ শাড়ি। শাড়িগুলো রিড করি না, অনেকদিন যাবত আমি শাড়ি কাজ করছি, অনেকদিন ধরে অনেক ডিজাইন করছি, কিন্তু কলা গাছের সেটা দেখিও না, করিও না। এখানে এসে শুরু করলাম হিসাবে আমি আমার কলা গাছটা দেখে এই শাড়িটা করলাম। এটা শুরু করতে প্রায় সপ্তাহখানি, আর কাপড় বুনতে তো মাত্র ১ সপ্তাহ, আর সুতা রাখি প্রায় কেজি কাছাকাছি। আমার এই যে শাড়ি যে শেষ করছে, যে আপনারা দেখছেন কেমন লাগে আপনার মনে মনে, আমার তো খুব খুশি হলাম যে কলা গাছের সুতারি শাড়ি করার জন্য হিসাবে আমরা আনছি। পারবে কিনা না পারবে আমার মনটা খুব খুশি, কষ্ট পাইলাম যখন শাড়িটা শেষ হয়ে এখানে সবাই দেখতে পাইলাম, আমার অনেক খুশি হলাম। গেল ৩১ মার্চ বান্দরবান জেলা প্রশাসকের এক ফেসবুক স্ট্যাটাসে শাড়ির ছবি পোস্ট করা হয়। শাড়িটির নাম দেওয়া হয় কলাবতী শাড়ি। শাড়ির কারিগর ও জেলা প্রশাসন মারফতে জানা যায়, ভবিষ্যতে আরও কম খরচে ও স্বল্প সময়ে এসব শাড়ি তৈরি করা সম্ভব। জেলা প্রশাসক জানান, আগামীতে জেলার ৭টি উপজেলার হস্তশিল্পে আগ্রহী নারীদের প্রশিক্ষণের আওতায় আনা হবে। পণ্য তৈরিতে কাজে লাগছে কারা? বান্দরবনের পিছিয়ে পড়া জনগোষ্ঠীরা এ কাজে লাগছে। এর জন্য কোনো বিশেষ শিক্ষার প্রয়োজন হচ্ছে না, যে কোনো নারী বা পুরুষে এই কাজে লাগতে পারছেন। আবার যারা প্রতিবন্ধী আছেন, হয়তো হাঁটাচলা করতে পারেন না, তিনিও বসে বসে বিনুনি করতে পারেন, তিনিও বসে বসে একটা পণ্য তৈরি করতে পারছেন। সুতরাং বান্দরবনের যে ব্যাপক জনগোষ্ঠী, পিছিয়ে পড়া জনগোষ্ঠী, তাদেরকে অর্থনৈতিকভাবে স্বাবলম্বী করার জন্য এই প্রকল্পটি আমার হাতে নেওয়া মূল উদ্দেশ্য ছিল, এবং আমার মনে হয় আমি এটাতে সফল অনেকটাই হতে পেরেছি, কারণ তারা এখন কাজে লিপ্ত হয়েছে। নিউজ ডেস্ক, এটিএন নিউজ। ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯠꯇ ꯌꯦꯡꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯥꯅꯨꯕꯥꯁ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯩꯈꯣꯏ ꯀꯣꯃꯣꯟ ꯖꯤꯂꯥꯒꯤ ꯚꯥꯅꯨꯕꯤꯜ ꯍꯥꯏꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯥꯅꯨꯕꯤꯜ ꯈꯨꯡꯒꯪꯗꯒꯤ ꯑꯩꯅꯗꯤ ꯏꯅꯦ ꯀꯧꯖꯩ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯔꯥꯙꯥꯕꯇꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯂꯥꯕꯇꯤ ꯁꯥꯔꯤ ꯑꯩꯈꯣꯏꯒꯤ ꯕꯦꯅꯥꯅꯥ ꯐꯥꯏꯕꯔꯗꯒꯤ ꯁꯦꯝꯃꯒ ꯁꯥꯕ ꯁꯥꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯥꯟꯗꯣꯔꯕꯣꯟꯗ ꯁꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯔꯦ꯫ ꯄꯤꯗꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯀꯣꯟꯅ ꯌꯦꯡꯒꯅꯤ꯫ ꯇꯣ ꯑꯍꯥꯟꯕꯃꯛꯇꯗ ꯏꯅꯦꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯁꯦꯅ ꯍꯥꯏꯔꯨꯕꯗ ꯏꯅꯦꯅ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯏꯅꯦꯕꯨꯁꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯏꯅꯦ ꯍꯧꯖꯤꯛ ꯀꯔꯝ ꯇꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯀꯣ? ꯇꯥꯕ꯭ꯔꯣ? ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯇꯥꯏ ꯏꯅꯦꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯗꯤ ꯑꯌꯥꯝꯕ ꯈꯪꯅꯔꯦ, ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯪꯅꯔꯒꯁꯨ ꯄꯥꯎ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯥꯕ, ꯑꯗꯨꯒ ꯌꯨꯝꯗ ꯂꯥꯛꯅ ꯃꯌꯥꯝꯅ ꯁꯨꯝꯃꯣꯗꯅ ꯄꯤꯕ ꯑꯃ ꯇꯧꯕ, ꯃꯈꯣꯏꯅꯕꯨꯗꯤ ꯁꯨꯝ ꯋꯥꯔꯤꯗꯤ ꯈꯔ ꯇꯥꯔꯝꯃꯅꯤ, ꯑꯗꯨꯒ ꯄꯨꯔꯥ ꯑꯩꯈꯣꯏ ꯇꯣꯇꯦꯜ
Bangladesh Assam Tripura มาดูมาปานได้เลยบ่ไม่ตีหายแต่เลยไม่ตีสิ่งมันนุ่งเดือดสุอินเดียวว่าที่ทหารหนึ่งดูนะงั้นสิคุยกี่กันว่าสิได้สิได้อินเดียบุคนน่ะกับสัญญาบันนี้adu ini nah harang ya bila kita mau kusuh ni kai kum jadi adu kalau na yang biri ba tabiri ba kuna makusu aina no luk jari ikai kum jadi kuram jadi to ahamada ini akoi sum kanu si hodok si ko wari si akoi kanu dagi oina ubadi ure akoi tv da de reporter amada asigi si kamaina haurak pano haibasi asigi samlappa khalitang haibiu ini sum hodorak pa matam dagi kamaina kanana hodorak kibano ini da kamaina pau si jorok kibano haibadu ถ้าจะจำยังไงเลยนั่งไหนมาป่านแล้วสิมาเนี่ยปวดจับตัวไปสิผมว่าอาชีพเนี่ยเป็นยังไงเลยเกี่ยถ้าไปจำยังไงอาตุมาเชี่ยวตัวก็สิที่คนละกุณามันนี่นั่นเนี่ยบุตรปนีที่รักปจิกาบัตรประดาพายเบกี้ข้ามาจ้าชาลเมที่มังอาตรุข้าอะไรมาข้าตาแต่จุ่มด่าแล้วก็มีตามังอานี่มาข้าเดามุกจัลเลยบัตรปจิFebruari ki 5 tarik ke Japani ajaji 20 tarik ke hale aku baca pana Mars ki 11 tarik ke Japani arna April ki 1 tarik ke Japani mari manung dia mana aku pada ade bagi pi budi pal ko bar sare mathang isi ga sari matang chaba ngamga dana mana disina har ko dua ju chesta to ngamga jenge amutang jenge juga di lapu chanangi ko ade lapu ju lete la baw lete noi taw har bani nai asi maram da thabak ki taw jaru bana chesta taw ga aina khume adu ko ai khang ko si jam phajabadi ngamoi urak taw posang ni ai tamba da si jaw ja ke uju ja ke udaga su posi jenga ga taw ni aina nammana idi ma taw na yumdagi mai ka bai lang puraga made ina da chalaga hauni pikha ga taw na mukna hona na thai juma sarmi bani jamana sarmi posi ai di haita bani na amuk chakna cheluni moida takwi ni khutna sela langge jela ga duman tawna jamwana phi ma ji woram bataya na oina potol nai pradhan mantri da pi nu posi finishing oi wali mathang da makha da muka horaga aduga pi yana ga bai du di phi di phajana oi araga magi pot puthoi ro sarukhe phajana wan na puthokwa ai tiaw nu pi na made aina khaga ta ai ju jam na ta ba la phu ki chanang gi lang lo ji adu sa chang mana ta ba le ya na ina ya me adu phi ji wo ya do mi du ni di makha ta ba de bora bo ne je lai ba nga moi adu ai noi ne nga mak ta ma tang dai bu ko wa nya adu ma nya ha ya ma ga ai phi ji ma lo ma ga lak na makha ta ba moi ama ni sha le ga pun na pi ri pradhan mantri da moi ha na pi ge po se ji sina ade pradhan mantri na jawra ga ha ye chari ba mi pura wa nya de moi ha na pi bo lo ha ga mathang da ai bu ro ra ba ni ga ri ta do asi do adu ni se ai bu put pa ni chingi se aduga disida ni habiyo ini tari ade disida di mana nge mi te gi sari phajai ai ju pa mi ngo ju mayam nei na rang mani aduga disi hari se siga uriba kanu sini ko akoi ladies madam sini aba mani de mana ai no mo piro ga haudo ko mi ti ga ai nga ni lai ra me ai bu gari na lo bola e la ga ha re প্রথম বাংলাদেশ টা কলা গাছ কি tuntuna sari haudo ko ji prothom obastha suru to ko ji kanano hanga ko matam da disina ai re radavati na haudo ko na na to adu loi ba du poko ta na wari ma ju sa ba su ju phangge wa ma su ngana de o ma ge do mani la na pu ko chama ga aduga inegi kano tau base koi gi numit kya ni changna kamaina koi gi fiber puthok base koi gi asigi process na kamain taurino madumagi kano laira ga limon nong to base khutna seli matam du yo na khutna mache selaga langlo utek ma de jelaga khutna jelaga adai di ko na mu lang tareng no mu leisal laga adu ma tong sarapani jamwana sari adi posi ko na urak ta bo do gi sendo ko ni na jamwana saraki matang du gai Haskila report. Asidai hida uri se asigai siga mayung di akoi tetron lo na trakoton lo. Teton ni. Mayung sina tetron na oi ba aduga ma pen sina
ꯃꯐꯦꯟꯁꯤꯅ ꯂꯐꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯕꯦꯅꯥꯅꯥ ꯐꯥꯏꯕꯔꯁꯤꯅ ꯑꯣꯏꯕ ꯑꯗꯨꯒ ꯃꯌꯦꯛ ꯊꯣꯛꯏ ꯃꯌꯨꯡꯗꯤ ꯌꯥꯝꯅ ꯑꯣꯀꯦ ꯃꯌꯦꯛ ꯊꯣꯛꯏ ꯃꯄꯥꯟꯒꯤ ꯃꯆꯨꯗ ꯊꯣꯛꯏꯃꯤ ꯑꯣꯀꯦ ꯑꯁꯤꯁꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯇꯦꯇ꯭ꯔꯣꯟ ꯅꯠꯇ꯭ꯔꯒ ꯂꯪꯖꯝ ꯀꯣꯇꯣꯟꯅ ꯑꯗꯨꯒ ꯑꯗꯨꯒ ꯃꯣꯏ ꯃꯥꯒꯤ ꯃꯌꯨꯡꯁꯤꯗꯤ ꯖꯥ ꯁꯤꯂꯤꯡꯅꯁꯨ ꯀꯥꯕ ꯌꯥꯏꯑꯕ ꯑꯣꯀꯦ ꯑꯗꯨꯒ ꯃꯌꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯐꯪꯕ ꯀꯩꯅꯣꯁꯤꯡꯗꯨꯅ ꯁꯨꯝ ꯑꯥ ꯀꯥꯕ ꯑꯗꯨꯒ ꯃꯐꯦꯟꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯕꯦꯅꯥꯅꯥ ꯐꯥꯏꯕꯔꯁꯤꯅ ꯁꯨꯡꯉꯒ ꯄꯨꯊꯣꯛꯄ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯄꯣꯠꯇꯨ ꯇꯦꯟꯕꯅꯤꯅ ꯍꯥꯏꯕ ꯃꯤꯁꯤ ꯂꯩꯇꯕꯅꯤꯅ ꯀꯤꯔ ꯁꯥꯔꯤꯅꯤ ꯃꯌꯨꯡ ꯀꯥꯕ ꯌꯥꯗꯕ ꯑꯣꯀꯦ ꯑꯗꯨ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯑꯍꯥꯟꯕ ꯏꯅꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯣꯏꯅ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯧꯒꯠꯂꯝꯃꯕꯣ ꯑꯁꯤꯒꯨꯝꯕ ꯍꯧꯗꯦ ꯊꯕꯛ ꯃꯣꯏ ꯕꯦꯒ ꯇꯦꯛ ꯀꯔꯤ ꯀꯔꯥꯡ ꯄꯥꯁ ꯕꯦꯒ ꯄꯥꯄꯨꯁ ꯑꯗꯨꯝꯕ ꯁꯤꯀꯥ ꯐꯨꯜꯗꯥꯅꯤ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯅ ꯂꯐꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯝꯗꯦ ꯑꯩꯈꯣꯏ ꯍꯦꯟꯂꯨꯝꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯦꯅꯤ ꯐꯤꯔꯣꯟꯗꯗꯤ ꯄꯨꯊꯣꯛꯄ ꯉꯝꯃꯝꯗꯕ ꯑꯩꯅ ꯄꯨꯊꯣꯛꯏꯁꯦ ꯑꯍꯥꯟꯕꯅꯤ ꯑꯣꯀꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯇꯣ ꯑꯥ ꯑꯁꯤꯗꯩ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯏꯅꯦꯗ ꯐꯥꯎꯈꯤꯕ ꯀꯩꯅꯣꯗꯣ ꯋꯥꯈꯟꯗꯣ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪꯒ ꯇꯨꯡ ꯍꯟꯊꯁꯤ ꯑꯁꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯧꯕꯁꯤꯒ ꯏꯅꯦꯅ ꯉꯁꯥꯏꯒꯤ ꯇꯤꯚꯤꯒꯤ ꯀꯩꯅꯣꯗꯨꯒ ꯍꯥꯏꯕꯗꯣ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯏꯅꯦꯅ ꯀꯃꯥꯏꯅ ꯀꯣꯟꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯕꯒ ꯏꯅꯦꯅ ꯀꯔꯤ ꯍꯥꯏꯅ ꯋꯥꯈꯟꯗ ꯈꯟꯒꯦ ꯑꯗꯨꯒꯤꯗꯣ ꯑꯃꯨꯛꯇꯪ ꯑꯩꯗꯤ ꯃꯨꯛꯅ ꯉꯝꯅꯕ ꯍꯣꯠꯅꯒ ꯑꯩ ꯇꯔꯪ ꯈꯟꯅ ꯂꯩ ꯄꯥꯏꯕ ꯖꯥꯃꯥꯏꯅ ꯇꯧꯔꯁꯨ ꯃꯥꯏ ꯄꯣꯠꯁꯤ ꯄꯨꯊꯣꯛꯀꯥꯏꯁꯤ ꯑꯩ ꯃꯨꯛꯅ ꯂꯩ ꯑꯣꯀꯦ ꯀꯤꯕ ꯀꯤꯗꯕ ꯂꯩꯇꯦ ꯄꯣꯠꯁꯤ ꯐꯖꯗꯕꯩ ꯋꯥꯗꯤ ꯈꯟꯒꯦ ꯄꯣꯠꯁꯤꯃꯗꯤ ꯄꯨꯊꯣꯛꯀꯥꯏ ꯆꯞ ꯌꯨꯡꯅ ꯈꯟꯅ ꯂꯩ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯆꯠꯂꯨꯕꯒꯤ ꯃꯇꯨꯡꯗ ꯏꯅꯦꯗ ꯍꯧꯖꯤꯛ ꯀꯔꯤ ꯏꯍꯨꯟ ꯐꯥꯎꯏ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯏ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯁꯨꯝ ꯍꯣꯠꯅꯕ ꯋꯥꯈꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤꯃ ꯍꯧꯖꯤꯛꯇꯤ ꯂꯝꯕꯦꯟꯗꯨ ꯆꯠꯊꯔꯛꯑꯕꯅꯤꯅ ꯄꯣꯠꯇꯨ ꯃꯤꯠꯇ ꯎꯔꯕꯅꯤꯅ ꯍꯥꯏꯕ ꯊꯕꯛꯇ ꯋꯥꯖꯕ ꯉꯥꯏꯗꯣ ꯊꯕꯛꯀꯤꯗꯩ ꯊꯣꯏꯗꯣꯛꯄ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯪꯒꯣꯇꯣꯟꯁꯤ ꯑꯦꯀꯣꯇꯥ ꯑꯣꯏꯅ ꯃꯤ 5-6ꯇꯪ ꯑꯣꯏꯅ ꯇꯧꯕꯒꯤ ꯑꯩ ꯄꯥꯝꯃꯤ ꯑꯗꯨ ꯑꯩꯈꯣꯏ ꯆꯦꯟꯕ ꯇꯣꯛꯇꯦ ꯍꯧꯖꯤꯛꯁꯨ ꯑꯣꯀꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯗꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯦ ꯗꯤꯁꯤ ꯅꯍꯥꯟ ꯂꯥꯛꯑꯝꯃꯦ ꯅꯍꯥꯟ ꯀꯣꯏꯇꯥꯏꯇꯣꯟ ꯂꯥꯛꯑꯝꯕꯗꯣ ꯃꯥꯅ ꯍꯥꯏꯔꯦ ꯕꯥꯟꯗꯣꯔꯕꯣꯟꯗ ꯆꯠꯇꯅ ꯃꯤ ꯃꯤꯔꯝꯗ ꯇꯝꯕꯤꯔꯝꯃꯒ ꯑꯩ ꯃꯨꯂꯨꯖꯥꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯪ ꯇꯨꯝꯍꯟꯅ ꯊꯝꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯃꯨꯔꯨꯖꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯅ ꯗꯤꯁꯤꯅ ꯅꯨꯄꯤꯅꯤ ꯎꯃꯤ ꯀꯧꯏ ꯑꯗꯨꯃꯥꯏꯅ ꯑꯣꯀꯦ ꯍꯥꯏꯔꯝꯃꯤ ꯗꯤꯗꯤ ꯅꯪ ꯅꯣꯡꯃꯧ ꯅꯪꯒꯤ ꯂꯨꯄꯥ ꯄꯩꯁꯥꯒꯤ ꯃꯊꯧ ꯇꯥꯕ ꯑꯩ ꯂꯩ ꯍꯥꯏꯔꯝꯃꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯊꯪ ꯁꯨꯝ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯆꯠꯊꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯝꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤꯗꯤ ꯈꯔ ꯇꯥꯟꯅꯔꯕꯣ ꯃꯩꯇꯩꯁꯤꯡ ꯑꯩꯈꯣꯏ ꯁꯤꯒ ꯂꯥꯛꯄ ꯏꯅꯦꯗ ꯎꯅꯕ ꯂꯥꯛꯄ ꯏꯅꯦꯕꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯤꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯕꯣꯔꯅ ꯄꯤꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯤꯒ ꯀꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯍꯥꯏꯅꯩ ꯁꯨꯔꯆꯟꯗꯗ ꯑꯩꯅ ꯃꯣꯕꯥꯏꯜ ꯇꯧꯏ ꯃꯥꯗꯤ ꯑꯩ ꯅꯝꯕꯔ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯃꯥ ꯑꯩꯅ ꯍꯟꯗꯛꯇ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯒꯤ ꯑꯩꯅ ꯁꯥꯔꯤ ꯁꯥꯔꯝꯕꯁꯤ ꯅꯦꯠꯇ ꯎꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯍꯥꯏꯕ ꯃꯥꯅ ꯏꯕꯦꯝꯃ ꯎꯔꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯝꯕꯔ ꯂꯩꯇꯕꯅ ꯇꯧꯔꯛꯄ ꯉꯝꯗꯦ ꯅꯪ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤ ꯖꯍꯥ ꯇꯧꯐꯝ ꯊꯣꯛꯑꯁꯨ ꯄꯩꯁꯥꯗꯤ ꯀꯣꯟ ꯐꯪꯉꯛꯀꯅꯤ ꯅꯪ ꯍꯣꯠꯅꯧ ꯍꯥꯏꯔꯤ ꯃꯤꯇꯩꯒꯤ ꯁꯔꯨꯛꯁꯤ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯅ ꯑꯣꯀꯦ ꯑꯗꯩꯗꯤ ꯍꯥꯏꯕꯤꯌꯨ ꯏꯅꯦ ꯁꯣꯁꯤꯅꯁꯨ ꯍꯥꯏꯔꯦ ꯁꯣꯁꯤꯅꯁꯨ ꯍꯥꯏꯔꯦ ꯔꯥꯖꯀꯨꯃꯥꯔꯗ ꯏꯆꯦ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯏꯆꯦꯅ ꯖꯍꯥ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯐꯪꯉꯛꯀꯅꯤ ꯍꯥꯏꯁꯦ ꯑꯗꯩ ꯑꯦ ꯀꯦ ꯁꯔꯥꯅꯁꯨ ꯍꯥꯏꯔꯦ ꯏꯆꯦ ꯑꯩ ꯃꯌꯥꯡꯗꯩ ꯄꯩꯁꯥ ꯂꯤꯀꯣꯟ ꯂꯧꯁꯜꯂꯨꯅꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯣꯠꯅꯅꯤ ꯍꯥꯏ ꯇꯣ ꯑꯦꯅꯤꯋꯦ ꯅꯪꯒꯤ ꯍꯧꯖꯤꯛ ꯋꯥꯁꯨ ꯍꯪꯉꯤ ꯅꯪ ꯀꯔꯤ ꯀꯥꯏꯅꯣ ꯍꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤ ꯃꯅꯤꯄꯨꯔꯤ ꯁꯥꯔꯤ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯅ ꯄꯨꯊꯣꯛꯄ ꯃꯩꯇꯩꯒꯤ ꯄꯨꯊꯣꯛꯄ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯃꯩꯇꯩꯇꯅ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯅꯥꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯔꯦ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯗ ꯅꯠꯇꯅ
Bengali အခွေ mainstream Bengali အ စီ တော့ ရှုမအတော့ပေါ်မခွေရှုရှုအခွေအခွေ Manipuri စာရီစာနမခွေရှုချန်ဒန်လမ်ဘီဒလာအီအချီကမတန်တဲ့ခကြီးတန်အခွေခရ controversy ဘူးဒီလေအခွေမီတေဂီ product စီမခွေနရှုပူထွေဟိုင်ဘဂီအတူကြီးနုံငန်းဘမရှုလိနေတော့ဘတဘူအခွေကြီးမနုံဒအခွေ Manipuri စာရီ Manipuri urna Manipuri bed cover အစမိုင်းနာBangladesh တာငစီ2023နီအစမိုင်းနာ market တာ hybrid pra country akwai pra country sida asigi jauna purapagi kaino se lak pa se asigi matang se akwai khaji tang wai sana se hoji ki banana fiber akwai gi u kai hata akwai gi lafoi gi kaino sida gi asina kona thamaga akwai aungtang Bangladesh ta akwai gi maitei gi phiron cha phiron sing se si kamaina market ta lakibano mayamna pamner kibano haibagi wai se ine di aham dei jaro puno ine on engang ring de di kaya sumaina sari khangde una khangde phidu khangde bet cover khangde si mayang sina kaya season of banatraga kaya pam moidra haina khalli tobotabu sum chumdagi imung manungi oina sum sara di saba natro do aham de di dogna keno oina leiram deba nakoi gi market bazaar da keno leti si kamaina hodok kibano haiba se do ine na aham da ina si changchan ding ina phisabi ama oina asigi keno sida changchalak khibagi keno si amtang changchalak si amtang wari libu kamaina angang ring adagi sum hairak pra kada de chalaga tamakpa kamaina tawrakibano haiba se promote masi wari jangre haibadi angang ori dagi di khoi mitei di pesani pisa ba ye ai di angang ori thajaruraga mafam chadana halakoi makada ai si kari tawning haibagi wakai jamna ungna leiba mini kari gi ai jima bastop tam mi gi mapokta la ko si gai gi khongom jada ba ju laibak thi ba ju ore banina ai jibu taran thirakada balamben jamna thi hona bana mayam naibu thibirak to si kamai to thirakani somas naibu missing chan ga do si kamai to chan ne nai bi pasi kokhi jam chana je ai lai shi jam nai na master ju oi bang amauta ama ju oi bang amauta ai ji mi mana thirak to si karimai to thirakada gai bo kan masi da chana lei mi na sarkari paisa na train tongi adu tongi ada to ya na mayam te ai jo du pam na kai dong nei taw bo simbam ma jaw de bani na adu kungdana ai ngakta siba sana jo lokna ai pisa ba tam bana adu na ji pisa ba thalmo bi de pisa ba tam ba dei sile te chatna tamme dei Manipur da mu chalu re 86 ta adi mang da gi angko halaga mu cha no sinti da tamba junwa ne madu mu tamme adai ai moi mira ba ja da kano ubing ma lei ba ji moi ai bu lei ba na thigalakna thirak chatpa de gi chahi ani baw ai bet ko ba adai noi tano gi su neping da saram ro ina ha adu san le yami adai ne sari hawdo ko se biram na boje hawdo ko 92 da 92 da 92 da ni sari hawdo ko ji 92 gi mas ki tin chai ta vidya na thirak banai ba adi mangde sari ai na unna ma ko hiti da gi te tona sa ko unna ma illai ba unna ji imbasi ga Australia ta ki ba tumpa di mama ji benga sa gi ta ba man ai unna ji ubada man di nang sari sang ngoda ne asi bi jani ke jaro jani madu hawdo ko ni higo ta na puna mu panchen ba unna ma siti de sa ko du in badagi ma du badai sari ji ma na poila ma na singapna aji ma da ka le mama du machan pini pa di Australia le do madu hawdo ko je matam du gi oina ne lang bun ma na sari ma sai lang sari ma dal pa sari aso tong jo le asaman mi sari ma cha dal pa chani tong na pina ado adi matang de gi biran no boy de yaw do puna adai di poila ma na hawdo koi makha de gi di February 5 ta ga de hawdo ko ni made madungi February tha du gi chahi du gi tiran no boy si ga kano biran no boy gi ga November da bidyar gi mina baza le ya jaga da pilgana da ado madu de mo commander koim commander la yami ma na singe nang asigi sari ji mari manga tang pi ngam wadan ai na ngam wani anya juma ta mo gi do tha mari manga sumoi pangani na ai sari kun ga pi ya ba sari kun je mo no ma da jo la na matam da mo ban ji le ke tien ti da adugai sari je hawdo ki bani adai mi pura na pulag la ka de samje chuna lang pira na asaman pira na kon dong na ba
ꯈꯨꯠꯂꯥꯏ ꯄꯨꯕꯤ ꯁꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯗꯩ ꯍꯧꯗꯣꯔꯛꯈꯤꯕꯅꯤ ꯁꯥꯔꯤ ꯉꯁꯤꯐꯥꯎꯗ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤ ꯇꯥꯠ ꯁꯥꯕ ꯍꯧꯗꯣꯔꯛꯄꯁꯦ ꯑꯩ ꯅꯍꯥꯟꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯅꯤ ꯑꯍꯥꯟꯕꯗ ꯂꯥꯏꯁꯤ ꯚꯥꯅꯨꯒꯥꯁꯇ ꯁꯨꯝ ꯂꯩꯅ ꯚꯥꯅꯨꯕꯤꯜꯗꯒꯤ ꯁꯥꯕ ꯍꯧꯒꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯁꯤꯂꯦꯠ ꯆꯠꯂꯒ ꯑꯍꯥꯟꯕ ꯀꯩꯅꯣ ꯑꯣꯏꯅ ꯁꯥꯒꯠꯂꯛꯄ ꯍꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯠ ꯑꯣꯏꯅ ꯁꯥꯔꯛꯄꯁꯦ ꯀꯃꯥꯏꯅ 19 ꯊꯧꯍꯧꯕꯤꯅ ꯏꯅꯦ ꯊꯧꯍꯧꯕꯤꯅ 이복 더렁호비나 하면서 실레트 사람이야, 맞죠? 실레트로 나 그런 대로 몽어부더라. ꯃꯌꯨꯝꯗ ꯁꯥꯔꯝꯕꯗꯩ 시냈다. 오케이. 실레트 ꯃꯌꯨꯝ 사람. ꯄꯥꯟꯅ ꯁꯥꯔꯝꯃꯤꯗꯨꯅꯤ 아하. ꯃꯌꯨꯝꯗ ꯁꯥꯔꯝꯃꯤꯗꯨꯅꯤ ꯃꯌꯨꯝꯗ ꯁꯥꯕꯗꯩ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯇꯝꯃꯝꯃꯦ ꯃꯈꯥ ꯇꯥꯕ 시내도 ꯆꯠꯅ ꯑꯩ ꯃꯉꯣꯟꯗ ꯇꯝꯃꯨꯔꯦ 오케이. 너희들이 마루오이나 이내나 따먹듯이 거기 이복 더렁호비데이냐봐. 거기 그노기 아두만 아함바다 그노다 거기 좀나기 따치 코미테디 아함을 좀 방용가 두개디 그노 같으나 거기 쾅도 사버시. ꯈ꯭ꯋꯥꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯇꯥꯠ ꯄꯨꯊꯣꯔꯛꯄꯁꯤꯗꯤ ꯏꯅꯦꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯒꯠꯂꯛꯄꯗꯅ ꯁꯨꯝ ꯇꯥꯠꯁꯤ ꯂꯩꯔꯝꯃꯕꯣ ꯇꯥꯠꯀꯤ ꯈꯔꯉꯧꯕꯒꯤ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯤ ꯑꯩ ꯀꯣꯟꯅ ꯁꯦꯝꯖꯕꯅꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯆꯠꯅ ꯑꯩ ꯁꯤꯔꯦꯠꯇ ꯑꯩꯅ ꯑꯩ 75ꯇꯩ ꯂꯩꯔꯛꯄꯅꯤ ꯑꯗꯨꯗ ꯁꯥꯕ 오케이 75다 ꯑꯍꯥꯟꯕ ꯆꯠꯄ ꯃꯇꯝꯁꯦ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯤꯂꯦꯠꯇ ꯃꯤꯔꯥ ꯕꯖꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯁꯤꯕꯒꯣꯟ ꯁꯥꯔꯤꯁꯤꯗꯅꯦꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯒꯣꯟꯁꯀꯤ ꯇꯥꯠꯀꯤ ꯀꯦꯟꯗ꯭ꯔꯁꯦ ꯇꯥꯠꯀꯤ ꯋꯤꯚꯤꯡ ꯁꯦꯟꯇꯔꯁꯦ ꯋꯤꯚꯤꯡ ꯁꯦꯟꯇꯔꯁꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯑꯟꯗꯔꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯅ ꯃꯄꯨ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯀꯃꯥꯏꯅ ꯂꯩꯔꯝꯒꯦ ꯑꯣ ꯃꯤꯇꯩꯅ ꯃꯄꯨ ꯑꯣꯏꯕꯗ ओके मितई अखोई हुजिके सोमिति केनोसिना सोमितिसिना ओरम नत्र कना लनाय गुम्बा कना गुम्बगी केनोदनो मा मितई मरनाई ओ मरनाय ओना सि लेरंबा अदुगै दुगा तात खरा खिल्लगा तात हाइरिसि अखोइगी केनोगी मितई गी दिनत्रसि मयांग नि तम कमाइना असि कमाइना अखोइ मितई द पुसला सिगी केनोसि इना खंग्रो करादे नोरसिंगी दै लाखप्रा नत्र मणिपुर दै तमप्रा कमाइना असिगी केनोसि होदोरखि बनो हाइबसे माती मणिपुर दै तमकनी ओ मणिपुर द चलुबा मणिपुरदगी तम्मगा अदुगैदी अखोइ सिदैसिदा सिगी हौदोकपसि कमाइना अखोइ सिगा कनाना चलहनगेबा खोटकेबा सिगी वारी मन लई मा अखोइ हुजिगे ता चनगदब हाइदा उसुबा कांगुसिंग हैतना कमाइना तौदोइने हाइबसि कमाना करी हाइना सिगी मॉडल से कमाइना ताखियाबसि सिगी सि इने खंग्रो मजुमा लफु जानदर लफुना जुंगा समा जे मॉडल जेंगला चलले ओ केनोसि अखोइगी मॉडल से लफु बामी तो जालगा लफुदुना हाना केनोना सारे मवोंदु कमाइना तौदोइने हाइदो आइडिया लफुदुना लफुगी केनोसि कक्थटलगा मागी पामीदु कक्थटलगा सि ओइदुना सि ओइदोइने हाइदु लफुदु साहलगा अदुगै कोना केनो ओइना तातकी केनोसि मोंगि पुथोरकपो ओके लुमसे अखोइ सुम केनोसि लुमजि पुथोरगा अदुगै दुगा मरोइना मतमदुगा दे अखोइ करी करी फि सामगै नि ओइना अहांबा हुदोकपसे अदुदी खोगी इंदमदागी उलदि थोकी मतमदुगा इंदमदागी लंगा पाउदुना फिदु खुदै मरांगबा अदै इन्नबा असुंबा सारमेबा अदै उगासि कोंतोल कोंजि सिजेतो चलागा बेट कोबा लसिंपी मजोइदी नंगी इसका असुंबा जाम सारमी माजु अदुतनी सारमी सिगरइदा आइजु मीरा बाजारदा सोमवार ऑफिसता लाको मतमददी आइजु चही अनिरोम स्कार्फ सारमे बेट कोबा सारमे अदैदी कांगन सारमे मोंगो अदो हाजी बिदियागी मीनाबाजागी सारी सिंगाको मतांगे मदे सारीदा उंग लाकिबा दा उंग हिउना तो ना अदुना ने ना ngasagi अखोइगी मैतेगी खुंगंग इनेना केनोना सिलेक्ट लेगरेसु अखोइगी भानुगास्ता मरुइना भानुगास्ता बिस्काउदा नोंधोरी दा खंगे दमाइ दा खंगे अयाम्बा इने ओइना अंगांग ओइने दा खंगकपा मतमदसु अखोइगी युमदोंग दा अखोइगी अखोइ ख्वांगफी ख्वांगदा साबा नत्रगना पांगोंग दा सानरी सिगी लोइना इसा इसागी ना ओनबगे क्या सानरमदे मतमदुगा इसा दन इसा इतने अदुगा कमाइना अखोइगी मपान लमदा जोनब हौदोरकपसे असम सिलेक्टकी सिलेक्ट ओहेरो टाउन दा इने ओना पुथोकना अखोइगी लुमदा हाइतारे ताते साब अदुगा पांगयोंगदा अदुगैदी ख्वांग फी सिंगसी मपानदा जोनब सारप हौदोरकपगी वारीसे असी इने खरा खंगद्रा नत्र कमाइना केनो त अखोइना सुम खंगजरकले अइना खंगपददी 90 जौद्री 86 87 84 85 की दुगा खरा खरा कोइगी हिट बांग्लादेश आइना मखोइना हौदोकपा कोइ ख्वांगदा फी साहलगा अखोइ
kai roi la ka ge nupi mayam sing si mau dai di le sabi sing si loina akoi gi paktak na hai tare bhanwa ski lam khungang khudang makta akoi lang si pira ga lang si Sami. pira asi gi keno sina akoi na akoi urna gumba dai di pi matek sing si saraga makhan gi keno to ba se asina aham oi ga dran asi mang de su keno to ba leibra Adi mane koi ul khwana sara jamba phui te sira sabi dunya ba. Okay, ahamada Aduh. akoi ul hodro ke besina akoi Srimangol da ul haide akoi Ah. jampar na ka akoi kulal ta jampar na hai bese Hoine. asigi si keno oina puthorak pa akoi gi fruit oina leidaga akoi gi Hando ba. paya bese fruit oina leidaga adu gi hando ga adu dagi sal oina sabna ba natra sal bek Aduh. asi 2000 nate 2019 kya gi da oram ne 75 ki dadi inena khangpa dadi dugi matung oram 80 gi makha da oi gadra na 80 gi mang da oi gadra Andi makadun. 80 gi makha da ne okay 80 gi mamang dadi thodok na kya leiram de akoi gi pisal sa gi mapan da market tawba gi ba yon bagi keno se 85 te ni. 85 ki dwai du de ne so 85 adumaina tauna koi kholak lairakta keno si sabo haugatle aduga yamna popular haigidre mayamna pamnana akoi gi sari si laktringaida karamba phi karamba keno si ona mayam manipuri gi textile haigidra manipuri handloom gi hara kari oina pochai sing yamna mapanda khangnaram maru oina hojike un gi sima leire adu sileta in gi keno ma su leiram mani kanna in sina karam In jalami. in Mani sulaki in jalami. asina ineo chatring wangde su leiram ma bo in sina Ako ya ngang oi de ni. asina kari da saban moi sina karai da kari da kamaina tawbana In du moi kwang da horaga maki in gi ni wo ma le yai ba. Adu sana ai bau sarami. okay In du. in sina khoi chumna gi pijam khoi gi cotton sina sabra na dragon adu su cotton lo Ke koton ni koi discount ki lam ni na phai da sa. okay aduna in saba sima phajana chatlamme in saba gi matung da akhoi gi hojiki kaino singji kare haitare bangladesh ta lai ba si pisalon sa da maruina bed cover bed sheet adu di urna asigum si oina matang sum sagalak panya ba Iskap na te iskap ataba koi sari ma te kai mi do. Adu jam tu ni. adu su kuin okay asina kaino gi hodorok gi wari leide aduga marketing haigadra akhoi gi yon bagi akhoi gi sell tawba haigadra asigi matang si dei sida inoina sell tawba si directly hojiki mina bazar da chatlaga adudagi di lot of kai hatare akhoi gi keno sing da mela haitare akhoi bangladesh na mela in hare festival sing mela sing ga dhaka da boro sing oro duga chatlaga akhoi gi stall macha ma lauraga aduda oina keno si mayam puthokpa production se mei production puthokna yon bane aduna kaino da koi gi mela gumba festival gumba kaino gumda chatla gori adu chumna koi sileta yon basina koi isa gi dukan da tawna yon bana dragna sari phom no ke yon ba kamaina hodoro ke kaino marketing se Ai tab jabo di sari phom da dum lo bolai gari na taung na la dum. okay direct customer okay taung na la dum. Taung na la dum. direct Direct gari pulai. customer sing na direct jumda la la re ya ba Ai di wara sara saram di. okay Moi ni jan wara tar maga list ma taung na khata ni te bu ta me do. Ma pa ma jo khata do list tong tanam ba. adu inena sileta lebene nei aside si dangtang hangningi sina sileta dukan oina phamba haurakhi base akhoi gi meitai gi sari bu oiro adu gi di 3 piece bu oiro product makhan jam asigi kaino sina chahi aba kaino si karamba matam dagi oini ningsangi kaino oina koi law bazar da oiro sweet bazar da adu gi di kona ni jam kona ni 90 gi makha da oiga 90 makha da ni 90 gi makha da ahamba hodoro dan chi ya na ma 96 96 do juga amaga jinda ba ja pho mi ate ya ja ju dan chi ya ni pa ate kana me ke ko pa ma chawa ke ni mangyong gi thongang ko pando moduna ba da puraga haji pheri wala salami ningem gopal dei di habum to nu mo je pheri wala salami juga le yam di maruina
ꯀꯩꯅꯣ ꯑꯣꯏꯅ ꯁꯤꯂꯦꯠꯇ ꯀꯩꯅꯣ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯙꯥꯟꯁꯤꯔꯤ ꯁ꯭ꯇꯣꯔ ꯀꯩꯅꯣꯁꯦ ꯚꯦꯔꯥꯏꯇꯤ ꯁ꯭ꯇꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯇꯥꯏꯜꯒꯤ ꯁ꯭ꯇꯣꯔ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯣꯗꯛꯁꯦ ꯍꯥꯟꯅ ꯌꯣꯟꯕ ꯍꯧꯗꯣꯔꯛꯄꯅꯤ ꯑꯗꯨꯒ ꯁꯄ꯭ꯂꯥꯏ ꯑꯣꯏꯅ ꯑꯩꯈꯣꯏ ꯚꯥꯅꯨꯋꯥꯁꯇꯒꯤ ꯀꯩꯅꯣ ꯑꯣꯏꯅ Mana aku? ꯁꯄ꯭ꯂꯥꯏꯌꯔ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯈꯣꯝꯖꯜꯂꯒ ꯈꯨꯡꯒꯪꯗꯒꯤ ꯈꯣꯝꯃꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯒ ꯑꯗꯨꯗꯩ ꯃꯥꯅ ꯀꯩꯅꯣꯒꯤ ꯈꯔ ꯇꯧꯅ ꯍꯧꯗꯣꯔꯛꯄꯅꯤ ꯑꯗꯨꯒ ꯇꯨꯡꯗ ꯃꯩꯇꯩꯁꯤꯡꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯇꯣꯉꯥꯟꯅ ꯁ꯭ꯇꯣꯔ ꯑꯣꯏꯅ ꯐꯝꯃꯛꯄ ꯅꯠꯇ꯭ꯔꯒꯅ ꯗꯨꯀꯥꯟ ꯍꯥꯏꯇꯥꯔꯦ ꯏꯅꯦꯅ ꯈꯪꯕꯗ ꯗꯨꯀꯥꯟ ꯑꯣꯏꯅ ꯐꯝꯃꯛꯄ ꯑꯁꯤꯅ ꯀꯣꯟꯊꯪ ꯆꯍꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯑꯣꯏꯒꯅꯤ 2000 ꯒꯤ ꯃꯃꯥꯡꯗꯗꯤ ꯑꯣꯏꯔꯦ ꯑꯩꯅ ꯈꯪꯕꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩꯗ 94 95 6ꯒꯤ ꯑꯗꯨꯋꯥꯏꯗꯨꯒ ꯗꯨꯀꯥꯟ khara ꯐꯝꯕ Dia aku lagi. Ada macam ni. ꯑꯗꯨꯒꯩꯗꯨꯒ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯁꯦ ꯁꯥꯔꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯀꯔꯤ ꯄ꯭ꯔꯣꯗꯛ ꯑꯣꯏꯅ ꯑꯩꯈꯣꯏ 3 ꯄꯤꯁꯁꯤꯅ ꯀꯃꯥꯏꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯣ 3 ꯄꯤꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯜꯋꯥꯔ ꯀꯥꯃꯤꯖꯁꯦ ꯃꯤꯇꯩꯒꯤ ꯀꯩꯅꯣꯁꯤꯒꯤ 3 ꯄꯤꯁ ꯁꯥꯕ ꯍꯧꯗꯣꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯑꯣꯏꯒꯅꯤ 3 piece aina siletai laaga sileta leiyadai sarmei MG college ki khara adai duga ni matam da tetonga masa khangda ba sari laaga ni khangi tetonje sari makada sari lo umanya 3 piece di paisa ram da na kya thaushana te luba chom chame sari ni paisa cha wonna adon la inna le ya ba de aina siletai lei mafam di moi mafam di jum ji thugaina building sane to pon to jum da laaga adi makada ina chelo TPC aina hu okay aduga kenogi oina 3 piece adugaidi hujiki kenosi kai haitare khwangda sabagi chatnabise ine ona tata keno tawro khwangda sabagi kenosidi sileta lainaram na tragana khungangda tar khwangda sabse khwang phi haigadra khwangda saba khungangda in sabasi tane aba sileta sarisi in khaktane aba inten ai ju 93 da kanoda kano Dhaka High Court da Shishu Academy da 93 November gi moi chongwa divorce to madai ju mangani moi mela phamu me tiana bodi aduna moi chongwa divorce to ben chopta ma inda store ma free filami adi 95 ta mu dhanmondi da adi nang chakharaba lei ba khang na 95 lei ai su jauna khoi jauna keno tong kon tawbodo adu ai lami dini adu tiami boi sa aduga deina ju chale posi joi da bibinno adi iska madedi kano sari si jamuni matam du goina adu hajing habiu adui makada ina adi tadong laga 2000 san jo kodedi CPC jam choli rami matam duma dei hajing mayam sina loina khulaki mina loge tawai khundai hawo pirabanina moju nakanda bhamari masa pungame hawodi aite mina hubiraga haji moina ungre sari mitei de jaude chari ju mitei sari an yodi do ko pangan sari haji maru oina kenogi kai haitare akoigi phisa lonsa si mete hoji khara saba wale haribro haji wangai phidum jam chanari kulakta okay so ꯍꯧꯖꯤꯛꯀꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯁꯨꯝ ꯑꯩꯅ ꯈꯪꯕꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩꯅ ꯍꯧꯗꯣꯛꯄ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯄꯥꯝꯅꯔꯛꯄꯗꯒꯤ ꯃꯥꯁ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯣꯠꯊꯣꯛꯁꯤ ꯌꯥꯝꯅ ꯄꯥꯝꯃꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯤꯅ ꯁꯨꯝ ꯋꯥꯠꯂꯛꯄ ꯄꯣꯠꯊꯣꯛꯁꯤꯅ ꯋꯥꯠꯂꯛꯄꯗꯒꯤ ꯃꯌꯥꯡꯁꯤꯡ ꯕꯦꯡꯒꯣꯂꯤ ꯀꯩꯅꯣꯁꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯛꯅꯅ ꯂꯩꯕ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯈꯔ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯁꯨꯝ ꯁꯥꯒꯠꯂꯛꯄꯗ ꯃꯩꯇꯩꯁꯤꯡꯅ ꯑꯁꯤꯗꯒꯤ ꯈꯔ ꯍꯟꯗꯣꯔꯒ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯈꯔ ꯂꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯡꯈꯩ ꯐꯤꯗꯨꯀꯨꯝꯕ ꯈꯔ ꯍꯦꯟꯅ ꯃꯤꯠ ꯈꯨꯠ ꯆꯪꯕ ꯑꯗ ꯈꯔ ꯑꯗꯣꯟꯗ ꯑꯣꯏꯅ ꯁꯨꯝ ꯇꯥꯊꯔꯛꯄ ꯑꯗꯨ ꯈꯔ ꯂꯥꯏꯕ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯇꯦꯇꯣꯟꯅ ꯁꯥꯕ ꯅꯠꯇ꯭ꯔꯒꯅ ꯏꯆꯝ ꯆꯝꯕ ꯐꯤꯁꯤꯡꯁꯤꯅ ꯕꯦꯡꯒꯣꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯅꯥꯀꯟꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯇꯥꯕꯤꯅꯔꯤꯕ ꯅꯥꯀꯟꯗ ꯂꯩꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯣꯏꯅ ꯃꯈꯣꯏꯅ ꯁꯥꯈ꯭ꯔꯦ ꯑꯁꯤꯅꯕ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯂꯦꯠꯇꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯩꯇꯩꯒꯤ ꯁꯥꯔꯤꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯒꯤ ꯐꯤꯔꯣꯟꯒꯤ ꯀꯩꯅꯣꯁꯤ ꯀꯌꯥ ꯌꯥꯝꯅ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯗꯨꯀꯥꯟꯒ ꯀꯩ ꯑꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔꯗꯤ ꯁꯤꯂꯦꯠꯇꯗꯤ ꯑꯣꯏꯔꯕ ꯍꯧꯖꯤꯛ ꯁꯤꯂꯦꯠ ꯙꯥꯀꯥ ꯑꯗꯩꯗꯤ ꯚꯥꯅꯨꯋꯥꯁ full Ramnagar Ramnagar ju full ni Sile ju full ni
Okay. एकदम हाउसफुल नि मैले Sigaysiga ako'y Russell Maibam ine na sukang muna ako'y Russell ay na si Bonski Domak na komeno na tambilay 1980-85 ki duay duda si Bonsta mahaki mapabong Rajendro na ahan ba uway na haudok lamba factory cam showroom. mani Masagi kano ay na mapam siday sida ako'y kano si Saram putok pa hay tayo mapam dugay sa pang dugay sa John ba at dugay di ako'y inera habati hoy at di mayam sing sila na sigaysiga Dauramba adugi matungda ako'y lang bajarda adaydi mukta Manipuri sari at hoy asmay na matang sum sandurak pa hay tayo ako'y sari gi kano si thank you community ba ako'y gi waja ekisalam amasung inaw Russell Maibam sige kano si mapungpahan ba hay tayo sige matang si day sida ako'y hojiktan kano gi kano si tang laksi ako'y gi problem si hojik ako'y na kari awabat hengnari ako'y gi pisalon sagi maram sida sige siga lakwa sige na ineda ina hangjan nangi sina ako'y Bangladesh da ako'y matang ama hojik pe akong ako'y kano sila pa de khajik tang de mitay sing isa ba ako'y gi wangkay pidup khangde ama pidup khangde khara manhan na natra khara aluba natra khara kutchang ba kano siga lake matam amadi sari si jam na hong na pinaro na saning bagi kano phau leirudre ako'y pisalon sa se handana rakhi ba se asigi sina kamaina karidagi ako'y mitay gi pisalon sa ki mamalsi hongdorakhi bano ba hongakhi bano hai ba se why haidi karidagi eto sosta keno hoya gelo asmana cheap oirakhi bagi maram se karidagi lakhi bano ine haibiu ꯑꯁꯤꯗꯤ ꯈꯣꯠ ꯃꯤ ꯃꯌꯥꯝ ꯌꯥꯟꯁꯤꯟꯕ ꯁꯔꯨꯛꯇꯒꯤꯅꯤ ꯃꯤꯇꯩꯗꯅ ꯄꯪꯈꯩ ꯅꯥꯏꯅ ꯂꯩꯔꯝꯃꯗꯤ ꯍꯥꯏꯕ ꯃꯥꯏ ꯗꯥꯛꯁꯤ ꯍꯟꯊꯔꯣꯏꯗꯕꯅꯤ ꯃꯌꯥꯡꯅꯤ ꯃꯤꯇꯩꯅ ꯇꯣꯠꯁꯟꯕꯁꯤ ꯃꯃꯤꯡꯗꯤ ꯑꯃꯇꯪ ꯑꯣꯏꯕ ꯈꯨꯠꯅ ꯌꯥꯝꯈꯤꯕ mayang sing habidi ako'y Bengali sing yaw na sajalakpadagi kano oy hariba ako'y kano sing si khara product si jamakhiba aduga ako'y manungda kano si di yamna hatare market 95 96 2000 doi badi jangjang launa ako'y silet khangde Srimol da khangde Dhaka da khangde ako'y Dhaka bhawda leramme Dhaka da ako'y leikhidre hujik da igi yamba sithoiba Gaurababu mahana pukhatna Dhaka da store pamamba mane pra ke dukan na chobi store lamje pamami asmaina dedi ina ninghang baja ako'y leikhidra ba kaka ina kaka ka Victoriam Robin ini oi su khangmani ako'y text ako'y pamung masamak su yaw na ako'y Manipuri handloom and handicraft aina haina traditional handloom and handicraft haina ako'y products yam phana puthomba 1985 86 dagi hawalak na 1995 97 pau phajana tawrammi aduga 2000 dagi ba 2000 gi swai sidagi ako'y kano se product ki mamanju hongdarakpa aduga di pisabi singi manungda ninghan na bagi lakpa si hujiki mayang sing sina sagalakpa du khakto oigadra natragan atei kari maram inena khajitang hangagadi karidagi oibadi masi kanodasu ako'y manungda yamna ako'y katukaran haigadra ako'y amana ma hong na pithorakpa natragana khangde karidagi oibana isu mapanda tholakhiba ina sum thabaksu adugi kano du leitamnina mapanda chakhiba aduga masi ama tawi haibiune kanogi 2015 16다su Lakhikanto na ekdo na tawramito gangano ko niga chanduna adu asu mayama suna na chana tawrame adu hati kogi mitei si nesan ma ai khangjabada isagi sinje isana su yabe haninga ba mane lari ga ire college ka ro mina jamjala banina isagi sinji suninga ba gi wakhan ma chang asina su tatha yin ko mitei ai isagi simam su mo nemthana khanba na adu galoina na ako'y kano su kay hatare ako'y kano haite base maruoina ako'y pothok puthoaga marketing haigadra ako'y sandokpa haitaba metero na haraga yonba haitaba asi masu oigadra natragana ako'y sijanaba haitaba hatare isagi lan ni ko asi ako'y lan makanaman haba lan makhanamani asigi kano si ako'y isagi
इसागी स्किल सिबु फजना पुथोगा कमायना तौना क्रमहाय तौना सिजननी हाबगी कैनोसी खंगबो वाटपदगी ओइगद्रा असी इने अदुनी 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 हाजी हाजी आइगा पोबिगा या तानारी आइबा हाबियो ngasi no de chana meeting ga nung ne rai ni mi pu hom da gi haji imai bi da gi mau na din khara ina hai ra me akhoi gi mitai me ki bet ko bar malati topi mongum tebun plot de di mon ko bar kushon ko bar ade di ti tebul ashi magi mai topi se moi kana ma hai ti ade mitai gi bosi be potok sima di mayang ta ma su ngoi koi mitai gi adu gi फिजिया जी थी बंगे अमन बसरा अदुगी मोजे को नई कोई नेकिन गुंबा उसन को बार देजी मोन को बार देजी टेबल अशु मसी मोजे को नई खबर नहीं है असीना होय तुंगी आई असी कसु लाके त्रबने इने ना होद्रक जा मतंग चारे तौबतबु हुजिक मरोइना इने सुम पाव ओइना ताबने कइना सुम जुम द चटप मतम से अनिरक अहुमलक चलुरे हंदक चहि 15 कुन सिगै सिगा असिदसु अयामन हुजिक मैतै निंगोल सिंग मौ नहा बा मौ सिंग सिना सानारि सिना हुजिकि वांखे पिदुकुंबा अदुगगिदि उर्नागुंबा सारिगुंबा ओइना सानारे इचम चंबा फनेक पिदुप नतना अखोई तोंगाना ममांगैदा अखोइना अंगांगोरिंगैदा अखोइना फाउदसु लेरंबा अखोई मैतैगी ओबा मयेक नाइबा मखनगी डिजाइन हाइतारे असिगी केनोसी हुजिक कनामता इनद्रे हाइरिबो क्या खंगद्रे मसी आई ठंडा गारे जी ओके अदु मोय केनो ओइनादि कदाइदे लौगे हुजिकि हाना दौना अखोइगी मोंगुमदा मयेक थोकपा अदुगैदि केनोदा अखोइ सारी दतंग ओरगसु सारी आय अखोइ उना हाइगद्रा अखोइ मितैगिदि फिदु बाइना हाइरे फिदुप सिंग सिगे सिग मखन गी केनो थोगा लेरोंग थोपगा अदुगी दु तौनाखिद्रबो अदुइदि अखोइ बेट कवाटंग सारसु बेट कवाट मखन गी के हतरे अखोइगी लेत्रब वाउ दे लोइना मार्केट के पुरकपा अखोइ केनो ओइना टेक्सटाइल गे ओइना सिजनरे अदुगा अदुना यदि खंग जे मयामना नुखिबिना फैक्टरी मचा मा हौ हारी बसी मतंग सिगा आई मदु ओइना पारी जी ओके अदुरेदि इने हुजिक तुंगदा हुजिकि इने ना हारिसिना अखोइ हुजिकि तुंगदा हौरइबा नहारो लेसाबी बा नुपी मचा सिंग अदुइदि मौ नहा सिंग सु याउना मखोइ सिंग सि अखोइ मैतेगी ओइबा ट्रेडिशनल हाइदि हौरकनेदगी याउबा अखोइगी कैनो सिंग सि खर तौना अखोइ हुजिकि कोलाबती सारी हाइबा असी खक्तनतना अखोइ सारी गे अखोइ लफुगी असी प्रोजेक्ट सु याउना अखोइ मैतेगी ओइबा ट्रेडिशनल इसागी इसागी लेजरम बसिगी मयेक नाइबा कैनो सिंग सि असी खर पुथोगा अंगांसिंगी ताकपी तंबीबा हौबा असिनाबा अदुनी ओके अदु पा अदु साइ फंगमे hayang koi kunda mi phama phangani duga phamaga mayam pro ja sigi design je ai ngonda ai na sibra jawrani noi aman nitang jo hayong je bajati haina ai masi potati tamake nomi me do inena so okay inena do सोइदना पाकने तु अखोइ सु याउना अदुगा लोइना बांग्लादेश लरिबा अखोइ अहलमन सिंग अदोइदि सेंजाउ पाइबा हाइगद्रा नत्रगना खर अंगम थौ हाइतारा खर अंगम थौ मखोइगि सु मतेंग लौरगा अदुगि दु सोइदना माइ पाकबा होटनारकनी हाना थाजै अदुगा लोइना इने देना हंगजनिंगी सिना अखोइगि ममांगैदा अखोइ बांग्लादेशता मरुओइना ममांगैदा इनेना खंगकपदा हारिबा हुजिकि लैरोन लೈ मखन मथेनगे लैयक मयेक थोकपसे असिगी सि करी केनो दे सीजन रमी सब तन निजंग बग यागद्रा कोइ हौगलक मतम द कोइदि हाना खंगबदे ख्वांगदा तंग सारसु ख्वांगदसु मयेक थोकना सारमी ख्वांगदसु कोइगि पांगदे मचाना केनो तरगा मयेक थोकपसे कोइगि वाइकु मथा अदुगगिदि कुराक अदुगगिदि मखन केनो दगि कोइगि केना जंजिन थोकपा कायना असिगी केनोसे असी असी लोइना मांगरे असिगी केनोसे अदोदी हमकी मतंग जे अदि परेगे नोमी अदुगा असिदे सारी जमा जाउनी अदुगा सारी जमा जाउ हायो असिगे सिगे इना मतंगा अखोइगी तात की तात हाइगी हैंडलूम की प्रोडक्ट से कोई थंगना लेबिनबा कोई बेंगोली सिंग मरुइना सिलेटदी बा सिलेट खंगे भानुवास खंगे बेंगोली सिंग मयांग सिंग सारी सिदा याम मणिपुरी खक्तने मणिपुरी साडी खंगे केनो खंगे पिदु ति खंगे उनासु सारा मजाय अदुगा मरुइना बांग्लादेश ता होजिकी कहे हते बेना राजशाही रोमदा
ꯑꯗꯨꯒꯗꯤ ꯇꯪꯒꯥꯏꯜ ꯁꯥꯔꯤ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣꯒꯤ ꯁꯥꯔꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗꯛꯁꯤ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯒꯨꯟ ꯍꯥꯏꯒꯗ꯭ꯔꯥ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯁꯤ ꯌꯥꯝꯅ ꯃꯁꯤꯗꯤ ꯃꯥꯒꯤ ꯐꯩ ꯍꯥꯏꯅ ꯈꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯡꯅ ꯁꯥꯕꯁꯤꯒ ꯈꯤꯇꯪꯗꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯈꯔ ꯈꯦꯠꯅꯕ ꯑꯃ ꯂꯩ ꯑꯗꯣ ꯑꯐꯕꯁꯨ ꯌꯥꯎꯏ ꯃꯌꯥꯡꯅ ꯑꯃꯨꯛ ꯅꯝꯕ ꯅꯝ ꯇꯧꯔꯤꯗꯨꯗꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯤꯇꯩ ꯁꯥꯏꯅ ꯂꯧꯔꯦ ꯆꯦꯛꯁꯤꯜꯂꯒꯗꯤ ꯑꯣꯏꯔꯝꯗꯦ ꯑꯣ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯍꯧꯖꯤꯛ ꯁꯥꯔꯤꯒ ꯀꯩꯅꯣ ꯎꯅꯥ ꯈꯛꯇꯅꯦꯕ ꯑꯇꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯐꯤꯗꯨꯞ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯑꯇꯩꯗꯤ ꯀꯔꯤꯝ ꯁꯥꯗꯦꯕ ꯍꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨ ꯃꯩꯇꯩꯒꯤ ꯁꯤ ꯃꯌꯦꯛ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯍꯥꯏꯌꯨꯅꯦ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯗꯩ ꯑꯗꯩꯗꯤ ꯐꯤ ꯃꯇꯦꯛ ꯑꯗꯩꯗꯤ ꯃꯣꯏꯔꯥꯡ ꯐꯤꯗꯨꯞ ꯀꯩꯀꯥ ꯑꯁꯤꯅ ꯀꯃꯥꯏꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯏ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯅ ꯂꯩꯕ ꯈꯛꯇꯔꯥ ꯃꯗꯨꯒꯤ ꯁꯥꯟꯅꯔꯤꯕꯣ ꯃꯗꯨꯒꯤ ꯊꯥꯏꯅꯒꯤ ꯖꯨꯒꯤ ꯐꯅꯦꯛ ꯌꯣꯟꯕꯤ ꯍꯥꯏ ꯂꯥꯛꯑꯝꯗ꯭ꯔꯣ ꯑꯥ ꯅꯣꯁꯤꯟꯒꯤꯅꯤꯌꯥ ꯃꯗꯨ ꯑꯥ ꯃꯣꯏꯅ ꯃꯣꯏ ꯍꯦꯟꯂꯨꯝ ꯇꯧꯕꯗ ꯁꯥꯅ ꯃꯣꯏꯒꯤ ꯖꯤꯇꯣꯅ ꯁꯥꯔꯒꯅꯦ ꯑꯗꯨ ꯃꯣꯏ ꯒꯥꯇꯨꯋꯥꯗ ꯁꯥꯔꯒ ꯐꯅꯦꯛ ꯖꯨꯒꯤ ꯐꯅꯦꯛ ꯌꯣꯜ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯂꯧ ꯁꯤꯖꯤꯟꯅꯩ ꯍꯧꯖꯤꯛ ꯂꯣꯏꯅ ꯑꯗꯨ ꯑꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯗ ꯐꯅꯦꯛ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯌꯣꯡ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯠꯇ ꯁꯥꯕ ꯀꯩꯅꯣꯁꯦ ꯃꯩꯇꯩꯒꯤ ꯁꯥꯕꯁꯤ ꯃꯩꯇꯩꯅ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯀꯌꯥ ꯁꯤꯖꯤꯟꯅꯗ꯭ꯔꯕꯣ ꯁꯤꯖꯤꯟꯅꯩ ꯑꯌꯥꯝꯕꯅ ꯃꯄꯥꯟꯗꯩ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯣꯏꯁꯤ ꯃꯄꯥꯟꯗꯒꯤ ꯍꯣꯡ ꯌꯣꯜꯂꯤ ꯃꯣꯏꯗꯨꯗꯤ ꯎꯝ ꯂꯪꯗꯨꯗꯤ ꯅꯝꯕꯣꯅꯤꯅ ꯀꯩꯅꯣ ꯄꯨꯔꯥ ꯀꯣꯇꯣꯟ ꯅꯠꯇꯕ ꯀꯣꯇꯣꯟ ꯅꯠꯇꯕ ꯈꯔ ꯑꯁꯦꯡꯕ ꯀꯩꯅꯣꯁꯨ ꯅꯠꯇꯕ ꯄꯣꯂꯤꯁꯇꯔꯒꯨꯝꯕ ꯈꯔ ꯑꯍꯣꯡꯕ ꯂꯪ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩ ꯃꯇꯦꯛꯀꯨꯝꯕ ꯒꯝꯁꯥꯒꯨꯝꯕ ꯑꯩꯈꯣꯏ ꯐꯤ ꯃꯇꯦꯛ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯁꯤꯡꯗꯨꯁꯨ ꯃꯄꯥꯟꯗꯩ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯗꯤ ꯌꯨꯝꯗ ꯁꯥꯟꯅꯕꯗꯨ ꯁꯥꯟꯅꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯁꯥꯟꯅꯗ꯭ꯔꯕോ ꯁꯥꯟꯅꯗꯦ ꯑꯁꯤ ꯄ꯭ꯔꯥꯏ ꯀꯅꯥꯒꯨꯝꯕ ꯍꯦꯟꯕꯗꯕ ꯑꯍꯦꯟꯕ ꯂꯩꯕ ꯃꯤꯔꯣꯜ ꯂꯩꯔꯒ ꯅꯤꯖꯒꯤ ꯀꯌꯥ ꯑꯃꯅꯤꯒ ꯍꯧꯈꯤ ꯑꯗꯨꯏꯗꯃꯛ ꯕꯖꯥꯔ ꯃꯥꯔꯀꯦꯠ ꯇꯧꯕꯗꯤ ꯁꯥꯗꯦ ꯏꯁꯥꯒꯤ ꯁꯨꯝ ꯀꯌꯥ ꯁꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯤ ꯈꯨꯗꯩ ꯃꯇꯦꯛ ꯐꯤ ꯃꯇꯦꯛꯁꯦ ꯍꯥꯏꯗꯤ ꯑꯗꯨ ꯃꯣꯏ ꯑꯣꯏꯔꯒ ꯇꯥ ꯑꯩꯅ ꯍꯪꯕꯒꯤ ꯃꯔꯝꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯏꯁꯥꯒꯤ ꯃꯃꯥꯡꯉꯩꯗ ꯍꯣꯏ ꯈꯔ ꯍꯣꯡꯅ ꯐꯪꯉꯒꯁꯨ ꯑꯃꯕꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯗ꯭ꯔꯒꯁꯨ ꯌꯨꯝ ꯑꯩꯅ ꯈꯪꯉꯛ ꯐꯥꯎꯗ ꯌꯨꯝ ꯍꯣꯏ ꯈꯔ ꯅꯤꯉꯣꯜ ꯌꯥꯝꯕ ꯏꯃꯨꯡꯗꯨꯅ ꯁꯥꯔꯒ ꯃꯌꯥꯝꯅ ꯗꯣꯏ ꯁꯨꯝ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯓꯜꯂꯒ ꯅꯠꯇ꯭ꯔꯒ ꯃꯧ ꯑꯃꯅꯤ ꯄꯨꯟꯓꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯅꯤꯉꯣꯜꯁꯤꯡꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯑꯗꯨ ꯂꯩꯇꯦ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯑꯗꯨ ꯀꯃꯔꯁꯤꯌꯦꯜ ꯂꯩꯇꯦ ꯑꯣꯏꯅ ꯃꯄꯥꯟꯗꯩ ꯂꯥꯛꯑꯒ ꯃꯄꯥꯟꯗꯩ ꯂꯧꯔꯒ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯁꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦꯕ ꯃꯥꯔꯀꯦꯠꯁꯦ ꯃꯄꯥꯟꯗꯩ ꯑꯣꯏꯅ ꯂꯧꯔꯦ ꯏꯁꯥꯒꯤ ꯀꯩꯅꯣꯁꯤ ꯂꯩꯇ꯭ꯔꯦ ꯃꯄꯥꯟꯗꯩ ꯇꯧꯋꯤ ꯁꯣ ꯑꯩꯅ ꯑꯁꯤꯒꯤ ꯍꯤꯔꯝ ꯄꯨꯈꯠꯂꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯥꯔꯒ ꯏꯃꯨꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯈꯨꯡꯒꯪꯗ ꯁꯥꯔꯒ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯏꯁꯥꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯍꯩꯅꯕꯤꯁꯤ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟꯗꯒꯤ ꯂꯩꯇꯦ ꯃꯥꯔꯀꯦꯠꯇ ꯐꯪꯕ ꯀꯩꯅꯣꯁꯤꯡꯁꯦ ꯄꯨꯔꯒ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯍꯥꯟꯅ ꯏꯁꯥꯅ ꯁꯥꯔꯝꯕ ꯁꯥꯔꯤ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯁꯥꯔꯝꯕ ꯕꯦꯠ ꯀꯣꯕꯔ ꯈꯪꯗꯦ ꯑꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯈꯔ ꯍꯣꯡꯅ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯂꯥꯏꯅ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯈꯔ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯊꯣꯛꯄ ꯑꯗꯨ ꯑꯣꯏꯅ ꯃꯌꯥꯝ ꯃꯥꯔꯀꯦꯠ ꯑꯣꯏꯅ ꯂꯩꯔꯦꯕ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯈꯔꯈꯛ ꯁꯥꯕꯤ ꯅꯠꯇ꯭ꯔꯒ ꯈꯔꯈꯛ ꯁꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯝ ꯈꯔ ꯈꯨꯠꯂꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯐꯤꯗꯨꯛꯀꯨꯝꯕ ꯑꯗꯨ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯌꯥꯝꯕꯅ ꯑꯗꯨ ꯆꯅꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯖꯥꯔꯗꯒꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯕꯖꯥꯔ ꯈꯨꯗꯩ ꯃꯌꯥꯝ ꯐꯪꯉꯦ ꯍꯧꯖꯤꯛ ꯑꯣꯀꯦ ꯑꯁꯤ ꯂꯣꯏꯅ ꯃꯄꯥꯟꯗꯩ ꯂꯥꯛꯄꯅꯦꯕ ꯃꯄꯥꯟꯗꯩ ꯂꯥꯛꯄꯅꯤ ꯏꯁꯥꯅ ꯁꯥꯗ꯭ꯔꯦꯕ ꯑꯝꯇ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯚꯥꯅꯨꯋꯥꯁꯇꯕꯨ ꯑꯣꯏꯔꯣ ꯚꯥꯅꯨꯋꯥꯁꯇ ꯎꯁꯃꯥꯟ ꯑꯗꯩꯗꯤ ꯈꯗꯦꯟꯗꯕꯨ ꯑꯩꯈꯣꯏ ꯑꯗꯣꯝꯄꯨꯔ ꯕꯖꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯇꯦꯇꯣꯏꯒꯥꯎ ꯃꯪꯒꯤ ꯃꯈꯣꯡ ꯀꯩꯊꯦꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯪꯒꯤ ꯀꯔꯕꯥꯔ ꯂꯪ ꯄꯨꯔꯛꯑꯒ ꯂꯪ ꯃꯌꯥꯝꯗ ꯌꯣꯟꯕ ꯈꯣꯠꯄ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯂꯩꯔꯤꯕꯣ ꯂꯩꯇ꯭ꯔꯕꯣ ꯑꯗꯨꯁꯨ ꯂꯩ ꯗꯨꯀꯥꯟ ꯑꯅꯤꯒ ꯂꯩ ꯑꯣꯀꯦ ꯑꯗꯨ ꯍꯧꯖꯤꯛ ꯈꯔꯗꯤ ꯁꯨꯝ ꯁꯥꯟꯅꯔꯤ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯁꯥꯔꯤ ꯕꯤꯔꯥꯅꯤ ꯂꯪꯗꯤ ꯂꯩ ꯁꯥꯁꯤꯡꯗꯤ ꯍꯧꯖꯤꯛ ꯎꯜ ꯁꯥꯔꯤꯁꯦ ꯂꯦꯝ ꯅꯥꯏꯅ ꯁꯥꯏ ꯂꯝꯅꯥꯏ ꯑꯗꯩꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯄꯥꯉꯜ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯩꯇꯩ ꯄꯥꯉꯜ ꯆꯦꯡꯗꯨꯅꯗꯤ ꯈꯔꯒ ꯄꯥꯉꯜꯁꯤꯡꯁꯨ ꯆꯠꯇ꯭ꯔꯦ ꯃꯩꯇꯩ ꯄꯥꯉꯜ ꯈꯔ ꯃꯩꯇꯩꯗꯤ ꯈꯔ ꯋꯥꯠꯂꯦ ꯃꯩꯇꯩꯗꯤ ꯑꯝꯐꯥꯎ ꯁꯥꯗꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯛꯗꯣꯅ ꯇꯧꯔꯝꯕ ꯃꯣꯏꯔꯥꯡ ꯃꯥꯒꯤ ꯀꯩꯅꯣꯗꯨꯁꯨ ꯇꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯇꯨꯁꯨ ꯇꯣꯛꯈ꯭ꯔꯕꯣ ꯂꯣꯏꯁꯟꯒ꯭ꯔꯦ ꯑꯣꯀꯦ ꯑꯦꯛꯖꯣꯅ ꯇꯧꯔꯤꯕ ꯅꯦꯆꯥꯔꯗꯣ ꯃꯣꯏ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝꯕ ꯑꯩ ꯃꯗꯨꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕꯅꯦꯕ ꯑꯦꯛꯖꯣꯒꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯗꯨ ꯃꯥꯒꯤ ꯙꯥꯔꯣꯅꯥꯗꯨꯒ ꯀꯥꯔꯤꯒꯣꯔ ꯐꯥꯕ ꯑꯩꯈꯣꯏꯁꯨ ꯁꯤꯂꯦꯇ ꯆꯠꯅ ꯚꯔꯥ ꯄꯨꯔꯒ ꯂꯩꯕꯅꯤ ꯃꯤ ꯃꯆꯥ ꯈꯣꯝꯃꯒ
ꯑꯗꯨ ꯃꯥꯒꯤ ꯍꯤꯡꯆꯥꯞꯇꯨꯅ ꯃꯤ ꯃꯆꯥ ꯇꯤꯛꯀꯤ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯔ ꯃꯥꯡꯗꯅ ꯌꯥꯗꯦ ꯍꯥꯏꯕ ꯃꯥꯗꯤ ꯃꯥꯒꯤꯗꯨꯒꯤ ꯃꯍꯨꯠ ꯍꯦꯟꯒꯠꯅ ꯄꯨꯈꯠꯄꯤꯔꯒ ꯃꯥ ꯄꯥꯝꯃꯦ na ꯑꯗꯣ akhoi gi ꯃꯨꯠꯈꯤꯕꯗꯣ maru oina doradi na asuna hoi kano gi akhoi uddukta haigadra entrepreneur natragana akhoi gi ke haitare ma gi concept masa masa gi kano duna aduga chana da haitare akhoi gi khunai da leiriba mawong akhoi gi kano siga adugi mana puthulaiba kano duga chana khidabagi adugi du tung koina chathaba ngam khidaba aduma oire aduga adu natabida akhoi gi kano singi sidara poi maram se kari oina launi akhoi gi kano singse ꯀꯔꯤꯒꯤ ꯇꯃꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯅꯨꯡꯗ ꯕꯥ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯋꯥꯠꯂꯛꯏꯕ ꯃꯇꯝ ꯃꯑꯣꯡꯁꯤ ꯀꯔꯤꯗꯒꯤꯅ ꯍꯥꯏꯅ ꯈꯟꯒꯦ ꯏꯅꯦꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯑꯩ ꯈꯪꯖꯕꯗꯕ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤꯁꯤꯗꯤ ꯑꯩꯒꯤꯗꯨꯗ ꯍꯤꯆꯥꯞꯇ ꯎꯠꯂꯒ ꯃꯤꯒꯤ ꯈꯔ ꯌꯦꯡꯕ ꯇꯥꯕ ꯁꯨꯔꯤꯕ ꯃꯤꯁꯦ ꯑꯗꯨꯒꯤ ꯃꯃꯣꯟ ꯈꯔ ꯖꯣꯏ ꯇꯧꯕ ꯂꯥꯛꯏ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯤꯗ꯭ꯔꯒꯁꯨ ꯍꯥꯏꯕ ꯕꯦꯕꯥꯔꯅꯅꯤ ꯈꯪꯗꯦ ꯖꯥꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯁꯤꯃ ꯇꯧꯁꯤ ꯁꯤꯃ ꯃꯈꯥꯗ ꯑꯁꯤꯃ ꯇꯧꯁꯤ ꯍꯥꯏ ꯇꯥꯟꯅꯗꯅ ꯅꯪꯗꯤ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯅꯪ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯔꯥꯛ ꯕꯥꯛ ꯇꯧꯔꯒꯗꯤ ꯍꯥꯏꯕ ꯃꯤ ꯇꯤꯛꯀꯤꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯕꯗ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯦꯁꯨ ꯁꯣꯏꯗꯅ ꯈꯪꯉꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯐꯦꯁꯕꯨꯛꯇ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯤꯉꯣꯜꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯅꯤꯄꯥ ꯃꯆꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯍꯥꯏꯇꯥꯔꯦ ꯑꯣꯟꯂꯥꯏꯟꯗ ꯀꯩꯅꯣ ꯇꯧꯅꯕ ꯄꯣꯠꯁꯤ ꯁꯤꯂꯦꯠꯇꯕꯨ ꯑꯣꯏꯔꯣ ꯙꯀꯥꯗꯕꯨ ꯑꯣꯏꯔꯣ ꯁꯤꯃꯣꯜꯗꯕꯨ ꯑꯣꯏꯔꯣ ꯋꯥꯁꯇ ꯏꯁꯥꯒꯤ ꯀꯩꯅꯣꯗꯕꯨ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯄꯦꯖ ꯄꯨꯊꯣꯛꯑꯒ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯣꯟꯂꯥꯏꯟ ꯀꯩꯅꯣꯅ ꯏ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝ ꯌꯣꯟꯕꯁꯨ ꯄ꯭ꯔꯣꯗꯛ ꯍꯥꯏꯗꯤ ꯄꯣꯠꯊꯣꯛꯇꯨꯕꯨ ꯂꯩꯔꯒꯗꯤ ꯌꯣꯟꯕꯤꯅꯕ ꯃꯤꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯅ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛꯁꯤ ꯄꯨꯊꯣꯛꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯈꯜ ꯂꯩ ꯑꯩꯅ ꯏꯅꯦ ꯑꯩ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤꯁꯦ ꯀꯣꯚꯤꯗ-19ꯁꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯨꯝ ꯑꯩꯁꯨ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯝꯁꯦ ꯆꯪꯁꯤꯜꯂꯛꯄꯗ ꯁꯨꯝ ꯊꯤꯒꯠꯄꯗ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯐꯤꯁꯥꯕꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯄꯩꯁꯥꯁꯤ ꯁꯄꯣꯁ ꯁꯤꯂꯦꯠꯇ ꯅꯠꯇ꯭ꯔꯒꯅ ꯙꯀꯥꯗ ꯅꯠꯇ꯭ꯔꯒ ꯁꯤꯃꯣꯜꯗ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯗ ꯌꯣꯟꯕ ꯀꯥꯡꯕꯨꯗꯤ ꯄꯩꯁꯥꯁꯤ ꯂꯧꯁꯜꯂꯦ ꯁꯥꯔꯤ 5 ꯄꯤꯅꯤ ꯄꯤꯅ ꯂꯧꯁꯜꯂꯒ ꯁꯥꯔꯤꯗꯤ ꯄꯤꯔꯛꯇꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯏ ꯂꯧꯁꯟꯈ꯭ꯔꯦ ꯄꯩꯁꯥ ꯑꯗꯨꯒ ꯃꯣꯏ ꯁꯥꯔꯤ ꯁꯥꯕꯤꯁꯤꯡꯁꯤꯅ ꯄꯩꯁꯥꯁꯤ ꯂꯧꯁꯜꯂꯒ ꯄꯩꯁꯥꯁꯨ ꯄꯤꯊꯣꯔꯛꯇꯦ ꯁꯥꯔꯤꯁꯨ ꯄꯤꯔꯛꯇꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯩꯗꯧꯔꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯈꯨꯜꯂꯛꯇ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯃꯌꯨꯝꯗ ꯂꯥꯛꯄ ꯄꯩꯁꯥ ꯁꯄꯣꯁ ꯂꯨꯄꯥ 1,000 ꯄꯤꯅꯤ ꯅꯠꯇ꯭ꯔꯒ 1,500 ꯄꯤꯔꯛꯄ ꯁꯥꯔꯤꯁꯤ ꯃꯥꯅ 100 ꯍꯦꯜꯂꯒ ꯅꯠꯇ꯭ꯔꯒ 200 ꯍꯦꯟꯅ ꯄꯥꯎ ꯌꯣꯟꯊꯣꯛꯄ ꯑꯗꯨꯒ ꯁꯣꯝꯗ ꯃꯁꯥ ꯄꯩꯁꯥ ꯄꯤꯊꯣꯛꯄ ꯑꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯤꯁꯨ ꯌꯥꯎꯕ꯭ꯔꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯗꯤ ꯑꯦꯕꯨꯂꯦꯕꯨꯜꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥꯕꯤꯁꯤꯡ ꯍꯥꯏꯗ꯭ꯔꯥ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛꯀꯤ ꯌꯣꯟꯕ ꯅꯠꯇ꯭ꯔꯒꯅ ꯍꯧꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯎꯗꯨꯛꯇ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞ ꯍꯥꯏꯕ ꯃꯄꯨ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯍꯥꯏꯕ ꯗꯥꯏ ꯑꯣꯏꯕꯁꯦ ꯃꯣꯏꯗ ꯗꯥꯏꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤꯁꯨ ꯈꯔ ꯃꯈꯣꯏꯗꯁꯨ ꯕ꯭ꯂꯦꯝ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤꯁꯨ ꯊꯃꯣꯏ ꯁꯦꯡꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯂꯥꯛꯀꯗ꯭ꯔꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯑꯕꯗꯨꯜꯍꯥꯏꯗꯣ ꯙꯀꯥꯒꯤꯅ ꯈꯪꯉꯝꯒꯅꯤꯅ ꯑꯕꯗꯨꯜꯂꯥ ꯀꯩꯅꯣꯒꯤꯗꯣ ꯎꯁꯥ ꯑꯥꯠꯇ ꯂꯩꯔꯝꯕ ꯀꯩꯅꯣ ꯚꯨꯃꯤ ꯁꯣꯁꯤꯞꯇꯣ ꯃꯥꯅ ꯍꯥꯏ ꯃꯥ ꯁꯣꯝꯋꯥꯏ ꯁꯨꯆꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯗꯤꯗꯤ ꯅꯪ ꯄꯩꯁꯥ ꯃꯊꯧ ꯇꯥꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯅꯪ ꯄꯣꯠ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯌꯦ ꯊꯣꯉꯥꯝ ꯒꯣꯄꯥꯜꯒ ꯅꯤꯡꯊꯦꯝꯒ ꯇꯣꯅꯨꯒ ꯃꯣꯏ ꯑꯍꯨꯝꯁꯤꯗꯅꯤ ꯒꯧꯔ ꯕꯥꯕꯨꯒ ꯅꯣꯏꯅ ꯖꯍꯥꯞ ꯄꯨꯔꯛꯄ ꯐꯤꯁꯦ ꯂꯨꯄꯥ ꯂꯥꯈꯃꯛꯀꯤ ꯑꯣꯏꯔꯁꯨ ꯂꯥꯈꯀꯤ ꯃꯅꯨꯡꯗ ꯑꯩ ꯂꯥꯈꯃ ꯄꯤꯒꯦ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯄꯨꯟꯕꯤꯔꯝꯃꯨ ꯑꯩꯉꯣꯟꯗ ꯍꯣꯜꯁꯦꯜ ꯇꯧꯁꯦ ꯍꯥꯏꯅ ꯃꯣꯏ ꯖꯥꯇꯤ ꯃꯣꯏ ꯆꯟꯗꯅ ꯌꯣꯟꯊꯣꯛꯏ ꯑꯗꯨꯝꯕ ꯀꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 1994 95 2096 97 ꯁ꯭ꯋꯥꯏꯁꯤꯗꯩꯁꯤꯗ ꯁꯥꯐꯨ ꯀꯟꯅ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛꯁꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯒꯤ ꯂꯂꯣꯟꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯝꯄꯤꯇꯤꯁꯟ ꯆꯥꯎꯅ ꯂꯥꯛꯄ ꯑꯗꯨꯗꯒꯤꯗꯤ ꯈꯔ ꯀꯩꯅꯣ ꯑꯁꯤꯒꯤꯁꯤ ꯃꯥꯏꯀꯩ ꯆꯨꯝꯅ ꯄꯨꯍꯧꯗꯕꯁꯤꯅ ꯀꯩꯅꯣ ꯑꯣꯏꯔꯒ ꯂꯃꯈꯥꯡꯗ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯨꯝ ꯍꯥꯏꯃꯟꯕ ꯊꯣꯛꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨ ꯈꯜꯂꯤ ꯑꯩꯕꯨ ꯎꯁꯤꯠꯈꯤꯗꯦ ꯍꯥꯏꯕ ꯍꯧꯗꯣꯛꯄꯗꯤ ꯑꯩꯅꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯃꯃꯜ ꯄꯤꯈꯤꯗꯦ ꯍꯥꯏꯕ
Hoi, chumi ini khakante sumaina mayam kano to bahay ba sulay aduni asigi tana akoy makan gi isamaksu sum asigi matang sida ko su jawrak palina akoy gi manung da hay tare asigi discipline kra walak bahay tare discipline sing walak padagi akoy gi pisalon sagi si chaning tana thabak kaino oina kay tung koina tung koy hay tare discipline naman na kano si putrop ngam kita padagi mang ki bani adugo taw anau ba na haron si hawlak pa sing si nauna karam haina te su khara phajana puthuraga kay hatare mapan da phau tharam ne oja akhoi gi kagaro bin lai hidre ma hak ki matam dadi akhoi Japan da mapan lam da akhoi pabung su akhoi su khara tharam me mapan da Europe da America da mafum kaya da akhoi gi mete sing na saba khulak da saba keno sing si Taekwondo mi chumi Martin ne kin ma cha jon bani na ma ju su tong che kiai ba mi ngon da lam de aduna mi akhoi ngon da isa lam de isa na puto asigi keno si tonga na akhoi phajana honera me akhoi na keno tawringe da taw mathang da di asigi se khara akhoi gi kay hatare akhoi masen manung da hatare akhoi mitei lalon itik taw akhoi masen manung da nungai narakta natraga na akhoi dagi amana hena bu honarakpa natraga na khara maikai chumna mawong chumna tawrakta dagi sum kaitharak pani haibada haiman ba tholo da na khali asigi manung da haibine Robin na ngon da hai ba da ti pangan gi lu jo lo ma ki chilama na pa jo le tangal gi sari do tangal sari ane jo le nang pap nai longi ane pap nai longi jo le mai DS to gi ma gi potok tu gi matung ina chapa ma na pa gi sujupi akoi mitai di kutang ke dani jena kha ji ngun jo le ya asi ai mi ngon da ai da masi ai na masi samlai ba gi shakti ji le gi de paisa gi man da yaman puthong ngoni ai de ai wa chaning de makop jene chingmani adu asimane koi phajaji mi ta tangal gi siliki sari aina mana sinna panga maga koi mitei sari mam ngana na jonyam dikai hai ji anda kiai ji kolabati sari aira banina ayu kolabati ji mati chaba to ga khale nang kari ai ai ko ni ta de aduni ne aina hayening isina akhoi gi kaino se ine da ine su hana hudurok pudi yaw ba khoi su khara ba si matang sida chalam badina akhoi sum ning hang ba hai tare haughibadi haughre taw asigi wari si mayam da tahan bam changi akhoi hawla iba na haron sing maru ina hojiki laik la su heibi ine yam leramani hojiki laikai da kaino da laik heibi haiga da laik heibi mayam leire oja oi ba primary school da teacher oi ba natragana bank da thabak taw ba kaino taw mayam leire makhoi laik la su heiraga su makoina karigumba kay hatre masai business ai su tambam changi do tasing na haragadi masika sai ina kagarobin like ko ko ikai kun nga ora bojarobin su haram mi du chom bhawan ai su yamna ka to ningi ya janingi akoi gi di discipline haigadra ko shringkhola haisi niom shringkhola du laitamni na mana angamba mana puraga mayang sing na haitare maruina mayang sing na adugi khudong chabadu lauraga makhoi gi di sen tan bani do akoi gi product tubu maming lai hanba natragana madubu sem sa natraga ngakpi senbi na thamba makhoi gi di mathau na tab maruina mathau da koi maitai singi maitai ba haiga dra koi gi thoi ba product sing sibu nuksi jaba masu thoi ba keno sing sigi mathau na to aduna makhoi dik tambi basi mayek natragana pisaba tambi ba khakta natana aina hajening badi hojiki inena hairi badu hujiki bidda hai laloni tiki bidda se tamba ma changadra haina khalli natro changi hisaba lo saba na mangai de su ine oina tawri matam du goi duga aina ningsang bada koi sitri da mongombur da hamogun da khangde bhanabin da kunagaw da katabi lokti blai loina khung puno chalam ma ba hei badi loina aduga adugi matam du goi duga de koi ahallaman amani na sum puthoga moina mayon chumna sarambani na phajana chahi manga amatara ma kunma phajana keno tor mai company na traga mai gi keno dugi entrepreneurship dugi matung ina chaki adugi matung da koi sari tholakpa aduga gi di phidu aduga di jumper koi ul gi tholakpa da gi di mayam singsi mayon si chumki bangam ki drama na khalle amasu mayam si pangpu da potholakpa da di kai hateng sai karobin gi waida khokman lupan da mamna janaka da kai da amade pangyon de jon ko keno si asina su lakhi ba to aduna ko chumna gi
ꯃꯁꯥ ꯈꯛꯇꯪ ꯇꯝꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯕꯦꯕꯁꯥꯁꯦ ꯑꯁꯤꯒꯤꯁꯨ ꯃꯇꯝ ꯃꯔꯝꯗꯅꯦ ꯈꯔ ꯐꯖꯅ ꯇꯧꯒꯗꯕ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯈꯔ ꯃꯥꯏꯑꯣꯟ ꯆꯨꯝꯅ ꯇꯧꯍꯟꯅꯤꯡꯉꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯑꯁꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯑꯗꯨ ꯈꯜꯂꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯩ ꯄꯤꯛꯅ ꯇꯧꯅ ꯑꯩ ꯄꯣꯕꯤꯒ ꯑꯩꯒ ꯇꯥꯟꯅꯔꯤꯕꯅꯤ ꯄꯣꯠꯁꯛꯁꯦ ꯅꯣꯏ ꯁꯨꯒꯗꯕ ꯃꯤ ꯃꯔꯤꯇꯪ ꯑꯥꯎ ꯌꯥꯎ ꯅꯠꯇꯦ ꯑꯣꯏꯔꯣꯏꯗꯕ ꯃꯤ ꯈꯣꯝꯅ ꯀꯥꯟꯅꯔꯣꯏ ꯂꯥꯛꯇꯣꯔꯤꯕ ꯅꯣꯏꯁꯦ ꯅꯣꯏꯒꯤ ꯁꯟꯃꯥꯅꯤ ꯕꯇꯥ ꯄꯤꯗꯣꯔꯤꯕꯅꯤ ꯀ꯭ꯋꯥ ꯆꯥꯅ ꯒꯥ ꯂꯥꯎꯔꯕꯗꯤ ꯌꯥꯔꯣꯏ ꯃꯄꯨꯟꯁꯤ ꯌꯥꯎꯔꯛꯇꯕꯁꯨ ꯌꯥꯔꯣꯏ ꯂꯦꯞꯍꯧꯒꯗꯕ ꯁꯪꯁꯥꯔ ꯆꯣꯜꯂꯤꯒꯗꯕ ꯅꯧꯅ ꯍꯧꯒꯠꯂꯛꯄꯁꯤꯡꯁꯦ ꯅꯣꯏ ꯍꯩꯔꯒ ꯅꯌꯨꯝꯗ ꯆꯠꯂꯣ ꯑꯩ ꯅꯥꯛꯇ ꯈꯔꯇꯪ ꯅꯣꯏ ꯇꯝꯕ ꯇꯥꯏ ꯑꯗꯨ ꯃꯤꯇꯩꯒꯤ ꯄꯣꯠꯊꯣꯛꯁꯤ ꯃꯥꯡꯈꯤꯗꯣꯔꯦ ꯃꯁꯤꯒꯤ ꯄꯔꯦꯡꯗ ꯑꯩꯈꯣꯏ ꯁꯤꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯆꯞ ꯆꯥꯕꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯆꯞ ꯆꯥꯕꯤ ꯁꯄꯥ ꯑꯃ ꯃꯥꯏ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯒ ꯄꯦꯀꯦꯠ ꯑꯃ ꯇꯧꯔꯒ ꯐꯖꯅ ꯇꯧꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯗꯨꯒꯤ ꯄꯔꯦꯡꯗ ꯑꯩ ꯄꯣꯕꯤꯗ ꯁꯤꯟꯅꯔꯦ ꯑꯣꯀꯦ ꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯅ ꯍꯥꯏꯔꯤ ꯍꯥꯏꯕꯤꯌꯨ ꯀꯣꯂꯥꯕꯇꯤꯒꯤ ꯕꯦꯅꯥꯔꯁꯦ ꯃꯁꯤꯃ ꯍꯥꯏꯒꯠꯅ ꯑꯩ ꯐꯤ ꯆꯥꯕꯒꯤ ꯔꯨꯝ ꯃꯆꯥ ꯑꯃ ꯁꯦꯝꯒꯦꯅ ꯈꯜꯂꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯅꯦꯒꯤ ꯍꯧꯖꯤꯛꯀꯤ ꯐ꯭ꯌꯨꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯚꯤꯖꯟ ꯍꯥꯏꯒꯗ꯭ꯔꯥ ꯇꯨꯡꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯏꯅꯦꯅ ꯈꯜꯂꯤꯁꯦ ꯑꯃꯨꯛꯇꯪ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯌꯨ ꯑꯗꯨ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯐꯦꯛꯇꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯐꯖꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯕꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣꯃ ꯁꯥꯔꯒ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯑꯗꯨꯗꯩꯗꯨꯗ ꯀꯩꯅꯣꯁꯤ ꯈꯔ ꯃꯥꯏ ꯁꯤꯜ ꯆꯥꯀꯣꯜꯃ ꯌꯥꯎꯕ ꯇꯥꯕ ꯑꯗꯨꯒꯤꯗꯨ ꯊꯝꯃꯒ ꯐꯖꯅ ꯇꯧꯔ ꯑꯉꯥꯡꯁꯤꯡꯁꯤ ꯐꯖꯅ ꯇꯝꯕꯤ ꯇꯥꯛꯄꯤꯔꯒ ꯑꯗꯨꯒꯤ ꯄꯣꯠꯊꯣꯛꯇꯨ ꯄꯨꯊꯣꯛꯑꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯑꯁꯤꯅꯦꯕ ꯑꯗꯨ ꯑꯩꯅ ꯁꯥꯔꯒꯇ ꯌꯥꯗꯦ ꯑꯩ ꯍꯩꯕꯇꯅ ꯌꯥꯗꯦ ꯃꯗꯨꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯍꯤꯡꯆꯥꯞ ꯄꯨꯆꯥꯞ ꯑꯗꯨꯒꯤ ꯎꯄꯣꯖꯤꯠꯇꯣ ꯃꯥꯒꯤ ꯂꯥꯏꯟꯗ ꯂꯩꯕ ꯃꯤ ꯃꯊꯧ ꯇꯥꯏ ꯄꯩꯁꯥ ꯌꯥꯝꯅ ꯃꯤ ꯄꯤꯔꯛꯄꯇꯅ ꯌꯥꯄꯣꯟꯇꯦ ꯑꯗꯨꯒꯤ ꯁꯤꯒꯦ ꯂꯥꯏꯕ ꯑꯃ ꯂꯩ ꯑꯩ ꯆꯠꯂꯗꯤ ꯉꯝꯃꯣꯏ ꯑꯗꯨ ꯑꯩ ꯄꯣꯕꯤꯒ ꯁꯞꯁꯣꯝ ꯇꯥꯟꯅꯔꯤꯁꯤꯅꯤ ꯕꯕꯥ ꯅꯪꯅ ꯈꯔ ꯏꯔꯥꯡꯗ ꯂꯩꯕꯅꯤꯅ ꯑꯁꯤꯃ ꯑꯣꯏꯗꯤ ꯁꯤ ꯌꯥꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯄꯅꯤ ꯈꯪꯉꯤ ꯄꯣꯠꯁꯤ ꯊꯥꯕ ꯃꯇꯝꯗ ꯅꯪꯅ ꯊꯥꯕ ꯇꯥꯏ ꯑꯗꯣ ꯄꯣꯠꯁꯤꯗꯤ ꯍꯥꯏꯕ ꯀꯊꯩ ꯉꯥꯗꯣ ꯅꯪ ꯌꯣꯟꯕ ꯌꯥꯔꯣꯏ ꯑꯩ ꯈꯔꯅꯤꯒꯤ ꯑꯩꯒꯤ ꯒꯥꯏꯗꯇꯒꯤ ꯄꯤꯔꯒ ꯊꯥ ꯑꯃ ꯑꯅꯤ ꯄꯣꯠꯁꯤ ꯃꯄꯨꯡ ꯐꯥꯔꯒ ꯅꯦꯠꯇ ꯊꯥꯔꯒ ꯁꯤꯜꯂꯤ ꯅꯝꯃꯒ ꯄꯣꯠꯁꯤ ꯊꯥꯕ ꯍꯧꯕ ꯁꯥꯒꯠꯄ ꯀꯪꯅ ꯌꯣꯟꯕꯗꯤ ꯌꯥꯔꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯣꯏ ꯃꯥꯒꯤ ꯄꯔꯤꯡ ꯆꯨꯝꯅ ꯃꯥꯒꯤ ꯄꯊꯥꯞ ꯅꯥꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯇꯧꯕꯤꯕ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯁꯥꯒꯤ ꯂꯩꯖꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯥꯏꯗ ꯏꯁꯥꯒꯤ ꯂꯩꯖꯕ ꯃꯌꯦꯛ ꯅꯥꯏꯕ ꯑꯗꯨꯒꯩꯗꯤ ꯃꯈꯜ ꯑꯩꯈꯣꯏ ꯄ꯭ꯔꯣꯗꯛꯁꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯄ꯭ꯔꯣꯗꯛꯁꯦ ꯑꯩꯈꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯆꯪꯉꯤ ꯑꯩꯈꯣꯏ ꯈꯔ ꯂꯥꯏꯅ ꯐꯪꯕ ꯍꯣꯏ ꯑꯗꯨꯁꯨ ꯈꯔ ꯂꯧꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠꯇ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯁ꯭ꯔꯥද්ධ ꯀꯔꯃꯗ ꯑꯗꯨꯗꯒꯤꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯂꯣꯏꯅ ꯏꯁꯥꯒꯤ ꯀꯩꯅꯣ ꯁꯤꯖꯤꯟꯅꯔꯝꯃꯤꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯂꯩꯕ ꯑꯌꯥꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯁꯤꯗꯩꯁꯤꯗ ꯏꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇꯪ ꯀꯩꯅꯣꯒꯤ ꯁꯤꯒꯩꯁꯤꯒ ꯕꯥꯟꯗꯔꯕꯣꯟꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯄꯁꯤ ꯀꯩꯅꯣꯁꯤꯒ ꯑꯩꯅ ꯈꯖꯤꯛꯇꯪ ꯌꯦꯡꯖꯅꯤꯡꯉꯤ ꯏꯅꯦꯁꯨ ꯑꯥꯗ ꯕꯥꯟꯗꯔꯕꯣꯟꯁꯤ ꯂꯩꯔꯨꯔꯕꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯆꯥꯛꯃꯥ ꯈꯪꯗꯦ ꯃꯔꯃꯥ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯁꯤꯁꯨ ꯗꯔꯀꯥꯔꯗ ꯂꯥꯛꯑꯒ ꯏꯅꯦ ꯃꯈꯣꯏꯒꯤꯁꯨ ꯌꯦꯡꯉꯦ ꯃꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯐꯖꯅ ꯁꯥꯔꯤ ꯃꯣꯏ ꯕꯦꯟ ꯇꯦꯛꯁꯇꯥꯏꯜ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯈꯣꯏ ꯆꯥꯛꯃꯥꯅ ꯄꯨꯊꯣꯔꯛꯄ ꯃꯣꯏꯒꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔꯗꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯅ ꯃꯈꯣꯏ ꯀꯩꯅꯣꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯇꯩ ꯈꯛꯇꯅꯤ ꯈꯔ ꯁꯤꯗꯒꯤꯁꯦ ꯑꯗꯣ ꯃꯈꯣꯏꯒꯤꯁꯤꯅ ꯍꯤꯡꯕ ꯉꯝꯃꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤꯡꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯒꯤꯗꯤ ꯁꯨꯝ ꯆꯠꯊꯔꯤ ꯃꯥꯅꯦ ꯃꯣꯏ ꯍꯤꯜ ꯇ꯭ꯔꯦꯛꯁꯇꯒꯤ ꯄꯨꯊꯣꯔꯛꯄ ꯃꯈꯣꯏꯁꯤꯡꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯃꯈꯣꯏꯁꯤꯅ ꯉꯝꯍꯧꯗꯕꯩꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯜꯂꯤꯅꯦ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯀꯣꯇꯥ ꯑꯣꯏꯗꯕ ꯑꯦꯀꯣꯇꯥ ꯑꯣꯏꯗꯅ ꯇꯧꯔꯤꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯩꯅ ꯍꯟꯗꯛ ꯅꯤꯜꯂꯤꯁꯤꯗ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯟꯗꯛ ꯅꯤꯜꯂꯤꯁꯤꯗ ꯍꯥꯏꯕꯅꯤ ꯑꯩ ꯑꯔꯥꯗ ꯕꯖꯥꯔꯗ ꯃꯤ ꯈꯣꯝꯕ ꯅꯠꯇꯦ ꯈꯨꯟꯃꯗꯩ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯈꯨꯟꯃꯗꯩ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯃꯁꯤꯅ ꯑꯩꯈꯣꯏ ꯄꯣꯠꯁꯤ ꯃꯔꯥ ꯇꯥꯗ꯭ꯔꯤ ꯐꯥꯎꯗꯅꯦ ꯑꯅꯤ ꯑꯍꯨꯝꯁꯤ ꯆꯨꯡ ꯇꯥꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯄꯣꯠꯁꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯥꯡꯗꯨꯒ ꯑꯩꯒꯤ ꯖꯍꯥꯖꯁꯨ ꯆꯠꯈꯤꯁꯅꯨ ꯑꯩ ꯇꯣꯡꯕ ꯂꯥꯛꯄꯤ ꯅꯠꯇꯦ ꯑꯩ ꯄꯣꯠꯁꯤ ꯁꯤꯜ ꯆꯥꯛꯀꯣꯟꯕ ꯌꯥꯎꯕꯒꯤ ꯃꯇꯤꯛ ꯆꯥꯕꯒꯤ ꯁꯨꯕ ꯊꯥ ꯑꯃ ꯈꯪꯗꯦ ꯑꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯄꯣꯠꯁꯤ ꯁꯦꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯤꯀꯅꯥ ꯈꯪꯍꯟ ꯇꯥꯕ ꯑꯩ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯨꯁꯨ ꯊꯤꯀꯅꯥꯒꯤꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯄꯨꯔꯛꯄ ꯑꯃ ꯆꯪꯉꯤꯌꯦ ꯃꯥꯅ ꯑꯄꯥꯝꯕꯗꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯀꯩꯅꯣꯃ ꯑꯩꯈꯣꯏ
ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯡ ꯌꯩꯕꯁꯤꯡꯁꯤ ꯄꯨꯡ ꯌꯩꯕꯒꯤ ꯃꯥꯒꯤ ꯑꯧꯔꯥꯏꯕꯒꯤ ꯃꯥꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯖꯩꯅ ꯋꯥꯔꯤ ꯐꯥꯕ ꯏꯁꯩ ꯁꯛꯄꯒꯤꯁꯨ ꯃꯥꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯖꯩ ꯑꯗꯨꯃꯥꯏꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤꯁꯨ ꯃꯁꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯍꯩꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯒ ꯂꯣꯏꯅ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯀꯩꯅꯣ ꯇꯧꯕ ꯑꯃꯁꯨ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯕ ꯑꯃ ꯆꯪꯒꯅꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯒ ꯄꯨꯔꯛꯄ ꯑꯃ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯅꯦꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒ ꯃꯔꯨꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯛꯈꯤꯕ ꯏꯅꯦꯗ ꯂꯥꯛꯈꯤꯕ ꯀꯩꯅꯣꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯍꯧꯗꯣꯛꯄꯗꯤ ꯍꯧꯗꯣꯛꯑꯦ ꯑꯗꯨꯒꯩꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯔꯨꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯔꯨꯕꯩ ꯃꯇꯨꯡꯗꯅ ꯍꯥꯏꯕ ꯏꯅꯦ ꯑꯣꯏꯅ ꯏꯅꯦꯒꯤ ꯀꯩꯅꯣꯗ ꯂꯥꯛꯄꯁꯤ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯀꯅꯥꯅ ꯏꯅꯦꯕꯨ ꯁꯣꯃꯣꯔꯗꯅꯥ ꯄꯤꯈꯤꯕ ꯑꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯇꯥꯕꯤꯅꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯀꯅꯥꯝꯇ ꯈꯪꯉꯝꯗꯦꯀꯣ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯩ ꯇꯤꯚꯤꯗ ꯃꯥꯁꯇꯔꯉꯥ ꯆꯦꯅꯦꯜꯗ ꯀꯥꯔꯨꯕꯗꯨꯁꯨ ꯃꯌꯥꯝ ꯑꯃ ꯈꯪꯉꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯈꯔ ꯈꯪꯖꯕꯜꯂꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝ ꯁꯣꯃꯣꯔꯗꯅꯥ ꯄꯤꯕ ꯑꯃꯃ ꯏꯅꯦꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥ ꯃꯔꯨꯑꯣꯏꯅ ꯃꯤꯗꯤꯌꯥꯗ ꯍꯥꯏꯇꯥꯔꯦ ꯃꯤꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯀꯩꯅꯣꯁꯤ ꯁꯟꯗꯣꯛꯄꯒꯤ ꯃꯇꯨꯡꯗꯅꯦ ꯃꯌꯥꯝꯅ ꯈꯪꯅꯔꯛꯏꯁꯦ ꯃꯇꯨꯡꯗ ꯑꯣꯀꯦ ꯑꯗꯨꯒꯤ ꯃꯤꯗꯤꯌꯥꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗꯁꯨ ꯎꯍꯟꯅꯤꯡꯉꯤ ꯑꯩ ꯀꯩꯅꯣꯗ ꯊꯥꯖꯔꯛꯀꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯏꯅꯦꯁꯨ ꯁꯨꯝ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯉꯁꯥꯏ ꯀꯩꯅꯣꯗꯕꯨꯗꯤ ꯑꯃ ꯊꯥꯔꯦ ꯑꯗꯣ ꯑꯁꯤꯅ ꯃꯈꯜ ꯑꯃꯒꯤꯅꯤ ꯑꯁꯤꯒꯤꯁꯨ ꯑꯩ ꯊꯥꯔꯛꯀꯦ ꯑꯁꯤ ꯀꯩꯅꯣꯁꯤ ꯑꯁꯤꯗꯒꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯉꯛꯁꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯤ ꯌꯦꯡꯕ ꯃꯇꯨꯡꯗ ꯏꯅꯦꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯥꯛꯅ ꯏꯅꯦꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤꯡꯁꯤ ꯑꯩ ꯁꯨꯝ ꯑꯣꯀꯦ ꯑꯁꯤꯒꯤꯁꯤ ꯑꯩ ꯊꯥꯗꯣꯔꯛꯈꯤꯒꯦ ꯏꯅꯦ ꯁꯨꯝ ꯌꯦꯡꯕꯤꯌꯨ দেশের ইতিহাসে প্রথমবারের মতো কলা গাছের তন্তু থেকে শাড়ি বানানো হলো রাধাবতী দেবীর কলাবতী শাড়ি। তাঁত শিল্পীদের তৈরি করা সেই শাড়ি পৌঁছে গেল প্রধানমন্ত্রী শেখ হাসিনার কাছে। সোমবার প্রধানমন্ত্রীর কার্যালয়ে অনুষ্ঠিত মন্ত্রিসভা বৈঠকে বান্দরবানের জেলা প্রশাসক ইয়াসমিন পারভিন তিবরিজ কলা গাছের তন্তু থেকে প্রস্তুত ৩টি শাড়ি ও ২টি জুয়েলারি বক্স সরকার প্রধানের কাছে হস্তান্তর করেন। মন্ত্রিসভা বৈঠকের এক পর্যায়ে কলাগাছের তন্তু থেকে তৈরি কলাবতী শাড়ি ও হস্তশিল্পজাত পণ্য আনুষ্ঠানিকভাবে তুলে দেওয়া হয় প্রধানমন্ত্রী শেখ হাসিনার কাছে। দেশে প্রথমবারের মতো কলাগাছের তন্তু হতে মণিপুরি ডিজাইনের এই শাড়ি প্রস্তুত করেন মৌলভীবাজারের তাঁত শিল্পী রাধাবতী দেবী। আর প্রধানমন্ত্রীকে উপহার দেয়া শাড়ি ৩টি তৈরি করেছেন অঞ্জলি দেবী ও দত্ত সিংহ। শুরুটা হয়েছিল ২০২১ সালের ডিসেম্বর মাস থেকে বান্দরবান জেলা প্রশাসনের উদ্যোগে কলাগাছের তন্তু থেকে হস্তশিল্পের পরীক্ষামূলক একটি প্রকল্প পরিচালনা থেকে। উপজেলার প্রায় ৪০০ নারী পুরুষকে দেওয়া হয় প্রশিক্ষণ। তৈরি হয় ফোল্ডার, ছুরি, কলমদানি সহ বিভিন্ন হস্তশিল্প পণ্য। কিন্তু জেলা প্রশাসক ইয়াসমিন পারভিন চিন্তা করেন শাড়ি তৈরি করা যায় কিনা। সে লক্ষ্যে শুরু করেন কাজ। মৌলভীবাজারের মণিপুরি শাড়ির ৩০ বছরের দক্ষ কারিগর রাধাবতী দেবীর শরণাপন্ন হন। এ পর্যন্ত কত শত শাড়ি বুনেছেন তার হিসেব নেই, কিন্তু কলা গাছের তন্তু দিয়ে শাড়ির অভিজ্ঞতা একেবারেই নতুন। চ্যালেঞ্জ নিয়ে শুরুও করে দিলেন। মণিপুরি শাড়ির আদলে সুনিপুণ কারুকাজে প্রায় ২ সপ্তাহের চেষ্টায় সফল হলেন। এর নাম দেয়া হলো কলাবতী শাড়ি। খরচেও ৫ থেকে ৬ হাজার টাকার বেশি নয়, তবে পূর্ণাঙ্গ রূপ পেতে আরো গবেষণা দরকার। প্রধানমন্ত্রীও নতুন ধরনের এই শাড়ি উপহার পেয়ে বেশ উচ্ছ্বসিত। নির্দেশনা দেন যে অঞ্চলে কলার আবাদ বেশি সেখানে এমন প্রকল্প এগিয়ে নিতে। সানবীর রূপল, সময় সংবাদ, ঢাকা। তো ꯑꯁꯤꯅ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯁꯟꯗꯣꯔꯛꯄꯗꯒꯤ ꯀꯩꯅꯣꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯛꯈꯤꯕꯅꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯑꯝꯗ꯭ꯔꯒꯗꯤ ꯏꯅꯦꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯉꯝꯃꯣꯏ ꯇꯧꯕꯇꯕꯨ ꯌꯥꯝꯅ
kay hatare chauthok chei mapanda leiba ko chu ngai unana ine gi nak ta lak na koi kai khonu ngam dar chu mapanda gi koi si sum haina bani koi ine gi si gi mata koi tripura da gi chu tripura gi maru potrika do ine paru pa de khang de koi keno ta khelai na khang na ba agartala gi keno gi oja koi amung ai na hai ka tarun ji na chu ma na chu ine gi mata na yam chau na keno ma base mo oina ma na chu puthoki kai hata report ama koi bengali da english da chu yamna daily star ai keno sum ai kara keno sum uttarake ine da sum ine ga lona na koi mayam jing binari ba mayam se sum keno to oina asidei sida daily star da phong gi ba keno sing se daily star da dugadi keno da koi phong gi ba mayam sing si ga sum puthora keno sing si gi keno sei tarake maru oina koi gi daily star da puthorappa sigi siga hairi si april gi 2nd april da ni puthorappa 2nd april da puthorappa asidei sida su leire asigi keno sei share to ge to okay daily star asini to asigei siga hairi si Bangladesh famous for its Dhaka Muslim Mirpur Katan sari and Banarasi now has the Kalabati sari made from the banana plant fiber in Bandarban to take pride in. The main artisan of this sari is Radhabati Devi, a member of the Manipuri community in Maulvibajar, reports our Bandarban correspondent. To Shumaina inegi kay hatare ine na asiguma tawram asi tawrakpadagi akoi manipuri sari manipuri textile haigada manipuri handloom si mumangai dagi asum kaino oina mayam na pamna manipuri sari si loina kai hatare ine na su puthorokpa haigadra adugi matungdagi di prime minister jauna mana ese kolabati sari si puthoktingai dagi akoi gi sari makhan na mo oina sagi katan sari Airo Rasahigi the Banarasi sari kanadagi Jamdani sari Batangal sari sumaina Manipuri sari tunganu mingtu na mapang na digi mapamakan na lairabani Manipuri sari Manipuri textiles asidei sida koi aham mo oina sigi puturak pasina suhen na kaino ohel koi gi manungda takthok chaningai oiba ikai khumningai oba thawrmo su ore asibu kaino to oina mayam na su ine su sum Ningjang bakara sum hai biu ine da kana ikai khunu walak ba maruina ai sum taja bada akoi bhanumil khunjada leiba moi mon hasing ba ningol sing su ahamba maktada ine bu ikai khumna wi kana su chathagi adagi union porishod tagi union porishod hagadra koi kano gi union chairman na su adugi sinlang ki balai adagi di koi local mp hagadra member of parliament akoi Sohit sa mahak na su kano to ki balai asi ine gi chindagi am kang tajaning kari kano to ki ba kana ine wi kai khumna ba utki ba kari kano to ki ba se ine sum hai biu kana ine ahon kano kogi maya pari dolce moina ahambada tambana tawgre adai koi mangyamo koi shilpi do mano man matinde thajara ko do aduma tawgre adai di makada podangmati makada di makada kamu kano complex ki naron kanguna mu tawgre adai di makada di tiano lame leichu puamna de tiano la koi makada di ai masing mu khangde da jangre da baba ade amuka mu haningai leitre mafam name jangre phir manipur kangu mu lang na mu tawrame moi mi pomdo jo lang na ai tarika so hai ngamroi madai makada mu haji kanona mu naron koi bazada leiba website mayam na mu naron moi committee ma lei ai ba aduna mu tawrame madai di makada mu chairman na mu rally tan tawre chairman makada mu pomina mu tawre pomina tawon misi makada mu simawanda hu na mu tawre mal pa sulising ta mga piraki madai di makada mu eke seramoy mula ami duni sa ki mage
ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯗꯤꯁꯤꯒꯤ ꯑꯃꯨꯛ ꯕꯥꯇꯣꯟ ꯑꯃ ꯂꯩꯔꯤ ꯃꯗꯨꯗꯤ ꯑꯩ ꯆꯠꯄ ꯉꯝꯒꯅꯤ ꯃꯥꯟꯗꯦ ꯑꯩ ꯁꯤꯃꯣꯟꯗ ꯑꯃꯨꯛ ꯇ꯭ꯔꯦꯅꯤꯡ ꯆꯠꯇꯥꯔꯦ ꯍꯌꯦꯡ 11 ꯇꯥꯔꯤꯛꯇ So ꯑꯗꯨꯅ ꯃꯊꯪ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯁꯨꯝ ꯂꯦꯞꯇ꯭ꯔꯤ ꯏꯅꯦꯕꯨ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯁꯛꯈꯪꯕꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯁꯦ so ꯏꯅꯦꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯅꯦꯒꯤ ꯋꯥꯈꯜ ꯏꯆꯝ ꯆꯝꯕꯅꯤꯀꯣ ꯏꯅꯦꯒꯤ ꯏꯆꯝ ꯆꯝꯕ ꯋꯥꯈꯜꯗ ꯀꯔꯤ ꯑꯣꯏꯅ ꯐꯥꯎꯒꯦ ꯃꯌꯥꯝꯁꯤꯡꯁꯤꯅ ꯏꯅꯦꯗ ꯄꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯩꯅꯣꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯀꯅꯥꯗ ꯊꯥꯒꯠꯅꯤꯡꯉꯤ ꯀꯅꯥꯕꯨ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯄꯤꯅꯤꯡꯉꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛꯁ ꯄꯤꯅꯤꯡꯉꯤ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯑꯩꯗꯤꯅꯦ ꯅꯪ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯑꯃꯨꯛ ꯀꯞꯄꯤ ꯑꯩꯁꯨ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯒꯅꯦ ꯑꯩ ꯀꯅꯥꯅ ꯍꯦꯜꯂꯤ ꯀꯅꯥ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯩ ꯏꯊꯟꯇ ꯀꯞꯄꯗꯤ ꯌꯥꯎꯏ ꯍꯥꯏꯅꯤ ꯈꯨꯜꯂꯛꯀꯤ ꯅꯥꯔꯣꯟ ꯂꯥꯛꯄ ꯅꯨꯃꯤꯠ ꯀꯥꯟꯗꯦ ꯑꯩ ꯀꯦꯁꯤꯔꯥꯃ ꯂꯥꯛ ꯇꯧꯕꯗꯩ ꯍꯨꯔꯥꯟꯅ ꯀꯞꯄꯤ ꯍꯥꯏꯅꯤ ꯄꯦꯟꯃꯟꯈꯤꯗꯅ ꯑꯩꯁꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯜꯂꯝꯗꯕꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁꯔꯨꯛꯁꯦ ꯑꯁꯨꯛꯄꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯥꯟꯕꯤꯕꯁꯤ ꯎꯕꯗꯅꯦ ꯀꯇꯥꯕꯤꯟꯗꯩꯁꯨ ꯂꯥꯛꯑꯝꯃꯤ ꯀ꯭ꯔꯤꯁꯅ ꯃꯆꯥꯁꯤꯡꯗꯣ ꯃꯣꯏꯁꯨ ꯕꯦꯅꯥꯒ ꯄꯨ ꯂꯥꯛꯑꯝꯃꯤ ꯗꯔꯀꯥꯔꯗꯨꯁꯨ ꯕꯦꯅꯥꯅ ꯊꯜꯂꯦ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯕꯦꯅꯥꯁꯤꯅ ꯆꯥꯎ ꯊꯤꯜꯂꯦ ꯍꯥꯏ ꯁꯤꯃꯣꯟꯗꯁꯨ ꯂꯩꯔꯝꯃꯤ ꯕꯦꯅꯥ ꯆꯟꯗ꯭ꯔꯖꯤꯠꯅ ꯍꯥꯏꯌꯦ ꯅꯪꯅ ꯚꯥꯅꯨꯃꯤ ꯇꯥꯔ ꯂꯩ ꯕꯦꯅꯥꯅ ꯊꯜꯂꯝꯃꯤ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ Okay. ꯑꯆꯧ ꯑꯆꯧꯕ ꯕꯦꯅꯥ ꯊꯤꯜꯂꯝꯃꯤ ꯇꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯍꯣꯏ ꯆꯨꯝꯃꯤ ꯏꯅꯦꯅ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯥꯡꯁꯨ ꯁꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯖꯕ ꯑꯗꯨꯒ ꯏꯅꯦꯅ ꯇꯧꯔꯨꯕ ꯍꯣꯠꯅꯔꯨꯕꯒꯤ ꯃꯃꯜꯗꯨꯁꯨ ꯆꯞ ꯆꯥꯅ ꯐꯪꯉꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯃꯥꯡꯉꯩꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯔꯨꯔꯒꯁꯨ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯄꯣꯛꯆꯃꯟꯒꯤ ꯑꯩꯅ ꯅꯤꯡꯖꯕꯗꯣ ꯑꯩꯁꯤꯕꯨ ꯀꯅꯥꯅ ꯑꯩꯕꯨ ꯊꯤꯕꯤꯔꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯈꯟꯖꯕꯁꯨ ꯑꯁꯤꯇꯅꯤ ꯑꯩꯁꯤꯕꯨ ꯃꯤꯅ ꯀꯔꯝꯍꯥꯏꯅ ꯊꯤꯔꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯤꯇꯅꯤ ꯑꯩ ꯁꯥꯟꯅ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯊꯤꯔꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩ ꯃꯁꯦ ꯎꯡꯅ ꯂꯩꯕ ꯃꯤꯅꯦ ꯍꯧꯖꯤꯛꯇꯤ ꯊꯤꯕꯤꯔꯦꯅ ꯃꯌꯥꯝꯅ ꯅꯪ ꯅꯠꯇꯁꯨ ꯑꯃꯦꯔꯤꯀꯥꯗꯩ ꯇꯧꯔꯛꯄꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯃꯤ ꯃꯌꯥꯝꯅ ꯀꯌꯥ ꯍꯔꯥꯎꯔꯤ ꯑꯩꯈꯣꯏ ꯂꯣꯟꯁꯤꯗ ꯀꯌꯥ ꯍꯔꯥꯎꯔꯤꯒꯦꯗꯣ ꯄꯨꯝꯅꯃꯛ ꯍꯔꯥꯎꯔꯤ ꯑꯩꯈꯣꯏ ꯂꯣꯟꯁꯤꯁꯦ ꯅꯣꯛꯏ ꯍꯥꯏꯕ ꯍꯟꯗꯛ ꯇꯤꯑꯣꯅ ꯂꯥꯛꯑꯦ ꯃꯈꯥ ꯇꯥꯕꯩ ꯀꯔꯤ ꯈꯜꯂꯤ ꯃꯥꯁꯇꯔ ꯍꯥꯏꯗ ꯑꯩ ꯖꯒꯥ ꯄꯤꯅꯤ ꯅꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯜꯒꯤ ꯈꯣꯔꯇꯤ ꯂꯩꯖꯗꯦ ꯖꯒꯥ ꯄꯤꯕꯩ ꯃꯥꯜꯂꯤ ꯑꯩꯅꯤ ꯍꯥꯏꯒꯤ ꯍꯥꯏꯕ ꯇꯤꯑꯣꯅ ꯂꯥꯛꯄꯗꯣ ꯑꯁꯤꯅꯤ ꯁꯤꯕꯨ ꯍꯦꯟꯅ ꯄꯦꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅꯤ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯇꯧꯔꯨꯕ ꯏꯅꯦ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯀꯤꯜ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯊꯥꯛꯁꯦ ꯑꯩꯈꯣꯏ ꯁꯥꯔꯤ ꯁꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤꯗꯗꯤ ꯃꯌꯥꯝꯗ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯁꯨ ꯍꯤꯜ ꯇ꯭ꯔꯦꯛꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯆꯤꯇꯒꯥꯡ ꯍꯤꯜ ꯇ꯭ꯔꯦꯛꯁ ꯑꯩꯈꯣꯏꯅ ꯄꯥꯔꯕꯣꯇ ꯆꯣꯇ꯭ꯔꯒꯥꯝ ꯍꯥꯏꯅ ꯈꯪꯅꯕ ꯖꯤꯂꯥ 3 ꯕꯥꯟꯗꯣꯔꯕꯣꯟ ꯈꯥꯒ꯭ꯔꯥꯁꯣꯔꯤ ꯑꯗꯩꯗꯤ ꯔꯥꯡꯒꯥꯃꯇꯤ ꯀꯩꯅꯣ ꯃꯐꯝ 3 ꯂꯩꯔꯤꯁꯤ ꯃꯤꯁꯤ ꯂꯥꯛꯅꯦꯕ ꯂꯥꯛ ꯑꯃꯠꯇꯅ ꯃꯩꯇꯩꯗꯤ ꯃꯤ 50,000 50-60 ꯐꯥꯎ ꯐꯥꯎꯕ ꯅꯠꯇꯦ ꯑꯗꯨ ꯃꯈꯣꯏ ꯂꯥꯛꯀꯤ ꯃꯅꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯅ ꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯨꯔꯕ ꯃꯇꯨꯡꯗꯁꯨ ꯃꯣꯏ ꯉꯝꯃꯛꯇꯕꯒꯤ ꯅꯠꯇ꯭ꯔꯒ ꯈꯪꯗꯦ ꯀꯔꯝꯕ ꯀꯩꯅꯣꯗꯒꯤꯅ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯊꯤꯔꯛꯄ ꯃꯩꯇꯩꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯏꯅꯦꯕꯨ ꯃꯇꯥꯡ ꯆꯥꯅ ꯄꯨꯊꯣꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯀꯀꯥ ꯍꯥꯏꯅ ꯁꯨꯝ ꯀꯧꯋꯦ ꯒꯨꯅꯃꯅꯤ ꯑꯣꯖꯥ ꯒꯨꯅꯃꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯥꯟꯗ꯭ꯔꯕꯣꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯁꯤ ꯀꯩꯅꯣꯁꯤ ꯃꯇꯥꯡ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯏꯅꯦꯗ ꯌꯧꯍꯜꯂꯛꯄ ꯉꯝꯕꯒꯤꯗꯃꯛ ꯇꯣ ꯏꯅꯦ ꯑꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯃꯇꯝꯁꯤ ꯄꯨꯡ 1 ꯍꯦꯟꯖꯜꯂꯛꯑꯦ ꯄꯨꯡ 1 ꯃꯤꯅꯤꯠ 10 ꯌꯧꯔꯛꯇꯧꯔꯦ ꯏꯅꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯏꯅꯦꯗ ꯍꯥꯏꯍꯟꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯁꯨ ꯉꯝꯗꯦ ꯃꯇꯥꯡꯗꯨꯒ ꯂꯥꯏꯕꯛꯅ ꯇꯥꯔꯨꯕ ꯑꯗꯨꯒꯩꯗꯤ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯩꯔꯨꯔꯒ ꯋꯥꯔꯤꯅꯩ ꯍꯥꯏꯁꯦ ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯝꯃ ꯃꯄꯨꯟꯁꯤ ꯂꯦꯟꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯨꯔꯒ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕꯅ ꯑꯣꯖꯥ ꯑꯣꯏ ꯀꯅꯥꯒꯨꯝꯕꯅ ꯗꯤ.ꯁꯤ ꯑꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯁꯨ ꯑꯦꯝ.ꯑꯦ. ꯄꯥꯁ ꯗꯤ.ꯁꯤ ꯑꯣꯏꯕꯗꯨꯁꯨ ꯑꯦꯝ.ꯑꯦ. ꯄꯥꯁꯅꯤ ꯑꯣꯖꯥ ꯑꯣꯏꯔꯤꯗꯨꯁꯨ ꯑꯦꯝ.ꯑꯦ. ꯄꯥꯁꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯑꯣꯏꯔꯤꯗꯨꯁꯨ ꯑꯩ ꯗꯤ.ꯁꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯀꯩꯅꯣ ꯑꯣꯏꯍꯧꯗ꯭ꯔꯦ ꯀꯣꯃꯤꯁꯅꯔ ꯑꯣꯏꯍꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯁꯣꯆꯤꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕꯩ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯁꯤꯟꯐꯝꯗꯨꯕꯨ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯒ ꯃꯃꯨꯠ ꯇꯥꯅ ꯄꯥꯝꯅ ꯀꯩꯅꯣ ꯍꯣꯠꯅꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯌꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯨ ꯐꯪꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯏꯅꯦꯅ ꯑꯩꯗ ꯍꯪꯖꯅꯤꯡꯉꯤꯕ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯤꯖꯥ
ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯇꯥꯕꯤꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯏꯟꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯀꯔꯤ ꯄꯥꯎꯇꯥꯛ ꯅꯠꯇꯦ ꯁꯨꯝ ꯀꯔꯤ ꯄꯤꯅꯤꯡ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩꯕ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯁꯨꯝ ꯊꯝꯕꯤꯔꯝꯃꯨ ꯍꯟꯗꯛꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯀꯔꯤꯅꯣ ꯑꯩꯅ ꯐꯣꯡꯗꯣꯛꯇꯣꯏ ꯑꯩꯒꯤꯗꯤ ꯑꯩ ꯈꯟꯖꯕꯗ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯍꯩ ꯕꯤꯇꯥꯁꯤ ꯃꯌꯥꯝꯕꯨ ꯐꯣꯡꯗꯣꯛꯅ ꯇꯝꯕꯤꯅꯤꯡꯕ ꯁꯔꯨꯛꯁꯦ ꯑꯁꯤ ꯄꯥꯝꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯑꯩ ꯁꯦꯟ ꯊꯨꯝꯒꯤ ꯃꯊꯧꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯐꯣꯡ ꯐꯣꯡꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯏꯅꯦꯅ ꯄꯥꯝꯃꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥ ꯂꯣꯟꯁꯥ ꯐꯤꯁꯥ ꯂꯣꯟꯁꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯀꯩꯅꯣꯁꯤ ꯏꯅꯦꯅ ꯈꯔ ꯀꯜꯂꯤꯉꯩꯗ ꯉꯝꯃꯤꯉꯩꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯏꯁꯥꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯀꯠꯊꯣꯛꯄꯅ ꯑꯩ ꯌꯥꯝ ꯀꯩꯅꯣꯒꯤ ꯄꯩꯁꯥ ꯏꯁꯥꯒꯤ ꯅꯠꯇꯕ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯄꯩꯁꯥ ꯅꯠꯇꯕ ꯑꯩꯈꯣꯏ ꯄꯤꯔꯤꯕ ꯇꯝꯕꯤꯅꯤꯡꯉꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯆꯪꯒꯗꯕ ꯄꯩꯁꯥ ꯂꯩꯀꯣꯟꯁꯤ ꯃꯌꯥꯝꯁꯨ ꯈꯔ ꯇꯦꯡꯕꯥꯡꯕꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯪꯈꯣꯟꯅ ꯇꯧꯕꯗ ꯈꯔ ꯃꯌꯥꯝꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯁꯤꯃ ꯂꯩꯔꯦ ꯁꯤꯃꯁꯨ ꯃꯌꯥꯝꯒꯤ ꯄꯤꯕꯤꯕ ꯑꯗꯨꯒ ꯃꯤꯇꯩ ꯄꯣꯠꯁꯤꯇꯕꯨꯅꯦ ꯁꯤꯜ ꯁꯥꯈꯣꯟ ꯆꯥꯎꯕꯒꯤ ꯄꯋꯥꯁꯤ ꯄꯤꯕꯤꯕ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯈꯣꯏ ꯔꯥꯅꯤ ꯐꯤꯁꯨꯐꯥꯎꯗ ꯃꯃꯤꯡ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯃꯤꯒꯤ ꯇꯪꯒꯥꯜꯒꯤ ꯁꯥꯔꯤ ꯄꯥꯞ ꯅꯥꯏꯂꯣꯡꯒꯤ ꯑꯅ ꯁꯥꯔꯛꯑꯒ ꯏꯕꯣꯕ ꯑꯩꯈꯣꯏꯒꯤ ꯁꯨꯛ ꯈꯨꯠ ꯆꯪꯉꯤꯕꯁꯤꯒꯤ ꯃꯥꯒꯤ ꯁꯤꯜ ꯁꯥꯈꯣꯟ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯀꯣꯂꯥꯕꯇꯤꯁꯤꯒ ꯍꯥꯞꯅꯤꯡꯉꯤ ꯑꯩꯗꯤ ꯇꯣ ꯍꯣꯏ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯔꯤꯕ ꯃꯅꯤꯄꯨꯔꯤ ꯕꯦꯠ ꯀꯣꯚꯔ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯅꯔꯒꯁꯨ ꯇꯁꯦꯡꯅ ꯐꯖꯅ ꯄꯦꯀꯦꯖꯤꯡ ꯑꯃ ꯀꯣꯝꯄꯥꯅꯤ ꯑꯃ ꯅꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟꯗꯤꯡ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯀꯩꯅꯣꯗ ꯑꯗꯨ ꯌꯥꯎꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯁꯤ ꯂꯩꯇꯕꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯝꯅ ꯑꯣꯏꯅ ꯁꯨꯝ ꯂꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯦꯟꯂꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯟꯂꯨꯝ ꯑꯦꯟ ꯇꯦꯛꯁꯇꯥꯏꯜꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡꯁꯤꯁꯨ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯅꯥꯏꯅ ꯃꯁꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯃꯊꯥ ꯌꯥꯎꯅ ꯈꯔ ꯐꯖꯅ ꯆꯪꯈꯣꯟꯅ ꯃꯥꯔꯀꯦꯠ ꯊꯥꯗꯣꯛꯅꯤꯡꯉꯤ ꯑꯁꯤꯒꯤ ꯃꯃꯜ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯔꯦꯁꯄꯦꯛ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯍꯥꯏꯗꯤ ꯈꯪꯉꯦꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯗꯨꯒꯤ ꯄ꯭ꯔꯗꯛ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯠꯊꯣꯛꯇꯨꯕꯨ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯜꯗꯨ ꯄꯤꯍꯟꯅꯤꯡꯉꯤ ꯑꯁꯤꯅꯕ ꯏꯅꯦꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒ ꯂꯣꯏꯅ ꯇꯨꯡꯕꯥꯎꯗꯁꯨ ꯂꯩꯍꯧꯕ ꯊꯥꯡꯗꯁꯨ ꯄꯃꯥꯇꯤꯀꯤ ꯍꯥꯏꯅ ꯌꯣꯜꯂꯤ ꯊꯥꯡꯒꯣꯟꯗꯁꯨ ꯌꯣꯜꯂꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯁꯤꯈ꯭ꯔꯁꯨ ꯑꯃꯅ ꯇꯧꯔꯁꯨ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨ ꯂꯩꯕꯒꯤ ꯔꯦꯀꯣꯔꯠ ꯄꯥꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯦ ꯑꯗꯨꯅ ꯏꯅꯦꯒꯤ ꯄꯥꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯅꯁꯨ ꯍꯣꯠꯅꯕꯤꯕ ꯑꯃ ꯆꯪꯉꯤ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯧꯕꯇꯕꯨ ꯏꯁꯥꯒꯤ ꯁꯤꯟꯐꯝ ꯐꯤꯁꯥꯕꯤꯕꯨ ꯑꯣꯏꯔꯣ ꯑꯣꯖꯥꯕꯨ ꯑꯣꯏꯔോ ꯂꯧꯎꯕ ꯑꯃ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯎ ꯁꯨꯕ ꯑꯃ ꯑꯣꯏꯔꯣ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣꯁꯤꯕꯨ ꯐꯖꯅ ꯆꯅꯤꯡ ꯇꯥꯅ ꯃꯌꯦꯛ ꯆꯨꯝꯅ ꯁꯨꯔꯒꯗꯤ ꯃꯌꯦꯛ ꯆꯨꯝꯅ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯖꯥꯇꯤꯌꯣ ꯄꯣꯔꯖꯥꯏ ꯃꯃꯥꯡꯉꯩꯗꯁꯨ ꯑꯩꯈꯣꯏ ꯀꯥꯔꯣꯕꯤ ꯂꯩꯔꯤꯉꯩꯗ ꯈꯔ ꯇꯥꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯠꯇꯕ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯛꯈꯪꯕꯤꯕ ꯑꯣꯏꯅ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯔꯝꯃꯤ ꯃꯥꯅꯦ ꯕꯦꯁꯠ ꯀ꯭ꯔꯥꯐ ꯄꯔꯁꯟ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯑꯍꯦꯟꯕ ꯎ ꯁꯨꯕꯗ ꯑꯍꯦꯟꯕ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯈꯨꯠꯅ ꯁꯥꯕ ꯄꯣꯠꯊꯣꯛ ꯑꯍꯦꯟꯕ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯇꯧꯔꯤ ꯃꯅꯤꯄꯨꯔꯗꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯤ ꯂꯩꯕꯅꯤꯅ ꯔꯤꯀꯣꯛꯅꯤꯁꯟꯁꯤ ꯂꯩꯕꯅꯤꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯍꯦꯜꯂꯦ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯆꯠꯅꯕꯤꯁꯨ ꯈꯔ ꯋꯥꯠ ꯃꯥꯜꯂꯦ ꯑꯁꯨꯝꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯜꯂꯛ ꯈꯨꯡꯒꯪꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯏꯁꯥꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯤꯛ ꯆꯥꯕ ꯕ꯭ꯔꯥꯟꯗꯤꯡ ꯃꯇꯤꯛ ꯆꯥꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯃꯐꯝ ꯑꯃ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯀꯟꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯣꯏ ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤ ꯇꯧꯕꯇꯕꯨ ꯏꯅꯦꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯁꯨ ꯃꯪꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯩꯇꯩꯁꯤꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯚꯨꯃꯤꯀꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯀꯩꯅꯣꯁꯨ ꯆꯥꯎꯔꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯍꯣꯏ ꯃꯌꯥꯝ ꯑꯌꯥꯝꯕꯅꯕꯨꯗꯤ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯃꯁꯥ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯆꯥꯀꯔꯤ ꯇꯧꯕ ꯑꯃ ꯇꯧꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯃꯨꯡ ꯑꯌꯥꯝꯕꯗꯤ ꯍꯧꯖꯤꯛꯁꯨ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯍꯤꯡꯅꯔꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯁꯤꯟꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯅꯠꯇ꯭ꯔꯣ ꯏꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯗꯨꯗꯩꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯁꯤꯡ ꯑꯩꯈꯣꯏ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯚꯥꯅꯨꯋꯥꯁ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯁꯤꯂꯦꯠꯇ ꯂꯩꯕ ꯍꯪꯗꯦ ꯍꯣꯕꯤꯒꯣꯟꯁꯇ ꯂꯩꯕ ꯍꯪꯗꯦ ꯀꯨꯂꯣꯔꯥꯗ ꯂꯩꯕ ꯍꯪꯗꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯍꯧꯖꯤꯛꯁꯨ ꯃꯑꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤ ꯁꯨꯝ ꯆꯠꯊꯔꯤꯑꯕ ꯀꯅꯥꯒꯨꯝꯕꯅ ꯁꯥꯔꯤ ꯁꯥꯏ ꯀꯅꯥꯒꯨꯝꯕꯅ ꯋꯥꯡꯈꯩ ꯐꯤꯗꯨꯞ ꯁꯥꯏ ꯀꯅꯥꯒꯨꯝꯕꯅ ꯀꯩ ꯍꯥꯏꯇꯥꯔꯦ
3 piece size ama natraga ama lalonetic ka changchan bangamdar so pisabi ama oina asigi pothok puthokpa sum leiri to asigi tang sida khara phajana puthokpa ngamba yabase asigi chu chaning Hoi, tan hoi. Adu fidu puthokpa ama kang chondong na ka jengun na jom ji pamakle mata masuk ko hi pamne jibon ji loirabani haji mate kha to bose kharani mathau si gai sen dum du na kitang marang kaya posi ai matik char ga ai pot thadong ni asi manung na manage to boji ai mangja bo jan hoi hoi yam nungai ne adu aroi bo oina khoi kainogi kai hatare last kaino sing sigi makai dagi khoi naharol maroi na ine kari haja kaino toge haja bro je khoi gi naharon gi manung da shu asigi kaino si lakani haibase kai hatare iho mo lakani habsi ine haja bro kram mai khan ge asi tang khangye ai ngai di habiu lei ga ju haji makti madum ai makhan nai bangam jaro haji haji ka di bobi ga loina no na ji bobi sarai ate thangi adoredi hujik bhanugasta leiriba masung silet ta khangde dhaka da khangde leiriba mayam da su ina pau kaino asigi khudang da hatra sigi ngasigi kaino sigi mayam wari sana bagi khudong chawa si lawra ga ina haining isina akoi ine gi yumda hujik hujik leiriba bhanabil da sanglet macama sangai macama haitare akoi gi sangai macama ka asidai sida akoi akoi kai haitare tat haigadra natragana yongkham lingaga akoi meteigi chatnariba natraga hana leiramba hojiti mang khigadawraba mayek singsi amuka hopna honana sijanana bo hotnarakpa sigi kano si tambi takpiba aduga loinana marketing isagi kano si pothok si puthoga marketing hu puthokpa asigi kano si inegi hotnari asidai sida mayamda kano tawba amateng panghaningba asini koine adu haji haji te naroni wakan pukan ju tinata bane kange kitang adu ki maram da chatha ba mi duai haji bobi putani tanari maunda tanai budi thoi mayam su tana biro ine aduraga di akoi ngasigi kano si mayam gi yathang ni jaraga akoi kai hatare manipur da su yengi oja thokchum ibohan bi su yengi akoi yam harau ji oja na lap na akoi impal dagi yeng bina akoi puning thawat ba oja su chan thiam su yeng biri to sumaina bangladesh ta akoi masing lik na leiraga su akoi makai hatare akoi sana bada international national ine su khang ngone akoi sipons ki machama akoi canada national da badminton sana bada internationally akoi china da haw chana sana akoi masing lik na leijaraga su akoi pesalikon khrawa ba nang bai mung dei horak pasu oi baduna mapan thong na yam na kana to bangamba natabanina aduraga su akoi sai famda isai sagi keno da national thak ta haigadra akoi kairoi lakai natragana akoi di sidet kitang oi banatana wal ki thak ta ano ba keno da mayon da keno da yam expert amo oina mayam gi kai hatare manungda kai hatare akoi ano ba yawan pangamba se akoi ju thak yam nuai de ine asi haraga inegi last akoi yengbiriba tabiriba mayam dasu ikai khumna jari inegi makai akon ba haitare last akoi aroiba wahem tang taraga ko jumno sanjari inegi tariba yengbiriba mayam si inena kadi haning mapna hajiram inebu sagot piriba inebu ikai khumna biriba inegi yumda lakpe mayam si koi oja siram su yengi silet tagi banamil tagi adugadi simol tagi asam tagi tripura tagi manipur su yengi inena makoi da kadi haibining ba halaman dede naharon sing dede ine koi ima indonesia sing inena kadi haibining ba inebu thagat piriba mayam sing inena kadi haibining ba du som thambiram ini cham ba wahida kanya ai kanya haibang wangde pomu ai pungpen peli ai ni moida ni kari ma adu jama cha imitate vitar to re ai pelo ai jamna ngang mo ju ai te ba ai pening ai te le ti ai ni mo ai handa kil ma pok si yo nei apen ba ju wo ya ji ni adu ai ta bom to ko mo de ai chi di de tarong ga ai ba je masi mai chap ju na khali ji nei tarang yam nungaijare akoigi marakta akoina hajarubada mayamna su ikai khumnarbiraba amasung akoina su yamna nungsijaraba ine radhabati akoi manipur mirror gi
platform da lang mirakuna pung amaga makai mo hai tare koi matam pp duna koi gi nungsi ba paujel khara nungsi baraba wahai khara masung koi gi kolabati sari koi gi banana fiber banana plant gi fiber koi gi lafu mana gi fiber da gi machine da gi saraga sari oina puthorokpa asigi ahamba artisan haigadra hamba keno oina puthorokpa gi tama koi prime minister yauna mayamna su thaganarakpa duga loina na akoi mapanda leiba Bangladesh ki tanate ko mapan lamda leiba punamak na su inegi achievement si ba koi ni kai kunadari asigi te kunung chawa silauraga koi Bangladesh leiba hawlai bana harol mayam sa koi na hajaning bada koi gi pisalon sa su koi gi nat amani aduna koi isa gi keno singse lan oina lauraga sidai sida ko koi pungning sanghan si na hona nam kamu koi gi isa gi na kalsa ngak pagalo na pisalon sa si su ngak na mohon na jate hon na si haraga mayam dagi kana ko yatan na jari kuram jari ini thank you mayam so jari dugalo na koi asigi thawra masi asida losen na ba yatan pibina ba ni jari